ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯖꯔꯤꯕ ꯃꯐꯝ ꯑꯁꯤ ꯋꯥꯡꯈꯩ ꯊꯝꯕꯥꯜ ꯈꯣꯡꯗꯅꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯗ 5th ꯁꯦꯃꯤꯁꯇꯔꯗ MITꯗ 5th ꯁꯦꯃꯤꯁꯇꯔ ꯈꯛꯇ ꯇꯝꯂꯤꯕ ꯆꯍꯤ ꯅꯧꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯆꯍꯤ 19 ꯈꯛꯇ ꯉꯥꯏꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯅ ꯑꯩꯈꯣꯏ ꯃꯃꯥꯡꯗ ꯁ꯭ꯀ꯭ꯔꯦꯞꯇ ꯍꯨꯟꯗꯣꯛꯂꯕ ꯒꯥꯔꯤꯒꯤ ꯄꯥꯔꯠꯁꯤꯡꯅ ꯑꯩꯈꯣꯏ ꯁꯦꯝꯒꯠ ꯁꯥꯒꯠꯇꯨꯅ ꯑꯩꯈꯣꯏ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛ ꯕꯥꯏꯛ ꯐꯥꯎꯕ ꯁꯥꯈꯤꯕꯒꯤ ꯃꯃꯤ ꯑꯗꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯈꯪꯃꯤꯟꯅꯈ꯭ꯔꯦ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯂꯩꯉꯥꯛꯅꯁꯨ ꯄꯨꯊꯣꯛꯄꯤꯗꯨꯅ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯤꯑꯣꯏ ꯀꯌꯥꯅ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅꯁꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯗꯨꯅ ꯃꯍꯥꯛ ꯊꯧꯒꯠꯄꯤꯕꯒꯤ ꯋꯥꯐꯝꯁꯨ ꯂꯩꯕꯤꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯈꯥ ꯆꯠꯊꯔꯛꯄꯗ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯊꯦꯡꯅꯔꯤꯕꯁꯤ ꯑꯣꯇꯣꯅꯣꯃꯁ ꯐꯤꯛꯁ ꯋꯤꯡ UAV ꯍꯥꯏꯔꯤꯕ ꯗ꯭ꯔꯣꯟ ꯄꯥꯏꯕ ꯌꯥꯕ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯃꯍꯥꯛ ꯁꯦꯝ ꯁꯥꯕꯒꯤ ꯃꯃꯤ ꯑꯗꯨ ꯑꯩꯈꯣꯏ ꯎꯖꯔꯤ ꯍꯧꯖꯤꯛꯁꯨ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯑꯜꯕꯔꯠꯀꯤ ꯃꯇꯥꯡꯗ ꯃꯍꯥꯛꯅ ꯃꯇꯧ ꯀꯔꯝꯅ ꯆꯍꯤ ꯀꯌꯥꯗꯒꯤ ꯃꯁꯤꯒꯨꯝꯕ ꯁꯦꯝꯕ ꯁꯥꯕꯒꯤ ꯊꯕꯛ ꯑꯁꯤ ꯍꯧꯔꯛꯈꯤꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯄꯦꯔꯦꯟꯠꯁꯀꯤ ꯁꯄꯣꯔꯠꯀ ꯂꯣꯏꯅꯅ ꯇꯧꯔꯛꯈꯤꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯑꯜꯕꯔꯠꯇꯒꯤ ELITE TVꯒ ꯑꯈꯟꯅꯅ ꯎꯅꯕꯒꯤ ꯄꯥꯎꯗꯝ ꯑꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ ꯑꯩꯅ ꯑꯜꯕꯔꯠꯇ ꯑꯍꯥꯟꯕꯗ ꯂꯥꯛꯆꯒꯦ ꯑꯜꯕꯔꯠꯀꯤ ꯏꯃꯥꯒ ꯏꯄꯥꯒꯤ ꯃꯃꯤꯡ ꯍꯥꯏꯕꯤꯌꯨꯅꯦ ꯑꯩ ꯕꯕꯥꯒꯤ ꯃꯃꯤꯡ ꯁꯔꯥꯡꯊꯦꯝ ꯏꯕꯣꯆꯥ ꯃꯤꯇꯩ ꯑꯗꯨꯒ ꯃꯃꯥꯒꯤꯅ ꯁꯔꯥꯡꯊꯦꯝ ꯑꯣꯡꯕꯤ ꯁꯦꯔꯥꯝ ꯇꯔꯥꯀꯦꯁꯣꯔꯤ ꯗꯦꯕꯤ ꯑꯗꯣ ꯑꯜꯕꯔꯠꯁꯦ ꯀ꯭ꯂꯥꯁ 1ꯗꯒꯤ ꯀꯩ ꯁ꯭ꯀꯨꯜꯗ ꯇꯝꯕꯤꯔꯛꯈꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯂꯩꯔꯤꯕ एज से सिबोबदा कई स्कूल तक थाने क्लास 1 दगी आई कनो जोसेफ सेंट जोसेफ दा नर्सरी देना क्लास 10 मुक तमे अदुगा अदुई मतुंगदा क्लास 11 12 सिना कोमेटा अउगा हौजे 12 की मतुंग हौजे MIT दा हौजे 5th सेमेस्टर कंप्यूटर साइंस इंजीनियरिंग दा तौरे अदो हजिक से इहान हाना अल्बर्ट ना सिगी सुमाइना सेंगत सागलगा पार्ट में अमम खोमजलगा सेंगत सागतगी खोंथांग अमा लाइबसे सि करम चहीदगी थौरखिबनो कमाइन तौर वाखल सिदा करी लाकपदगी तौरखिबनो हाइबदो थंबियो सुम पिइङैदगी चही आइना सुम तरुक तरे साइदगी दुम साना
ꯀꯩꯅꯣꯒꯨꯝꯕ ꯔꯦꯗꯤꯑꯣꯒꯨꯝꯕ ꯁꯤꯠꯇꯣꯛꯑꯒ ꯍꯥꯏꯗꯤ ꯁꯥꯟꯅꯄꯣꯠ ꯀꯥꯔꯒꯨꯝꯕꯒꯁꯦ ꯁꯤꯠꯇꯣꯛꯑꯒ ꯑꯗꯨꯗ ꯌꯥꯎꯕ ꯃꯣꯇꯣꯔꯒꯗꯣ ꯇꯧꯔꯒ ꯁꯥꯔꯤꯅꯦ ꯈꯣꯠꯂꯤꯅꯦꯅ ꯌꯥꯝ ꯇꯧꯔꯝꯃꯦꯕ ꯑꯗꯨꯒꯨꯝꯕꯗꯩ ꯁꯨꯝ ꯄꯤꯛꯉꯩꯗꯩ ꯁꯨꯝ ꯁꯨꯝ ꯄꯥꯝꯈꯤꯕꯗꯣ ꯑꯗꯩ ꯁꯨꯝ ꯇꯧꯔꯛꯄꯁꯦ ꯇꯧꯔꯛꯄꯁꯤꯅ ꯀ꯭ꯂꯥꯁ 10 ꯐꯥꯎ ꯁꯥꯏꯗ ꯐꯖꯅ ꯍꯥꯏꯗꯤ ꯑꯦꯛꯖꯤꯕꯤꯁꯟꯒ ꯌꯥꯎꯗꯅ ꯑꯣꯚꯔꯀ꯭ꯔꯥꯐꯀ ꯁꯥꯗꯅ ꯇꯧꯔꯝꯃꯦꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯑꯦꯛꯖꯤꯕꯤꯁꯟꯗꯤ ꯁ꯭ꯀꯨꯜ ꯑꯗꯨꯝ ꯄꯥꯡꯊꯣꯛꯑꯦ ꯁ꯭ꯀꯨꯜꯒꯤ ꯑꯦꯛꯖꯤꯕꯤꯁꯟ ꯑꯗꯨꯗꯨꯒ ꯀ꯭ꯂꯥꯁ 10ꯗ ꯅꯠꯇ ꯃꯥꯅꯦ ꯍꯧꯖꯤꯛꯀꯤꯁꯤꯅ ꯀ꯭ꯂꯥꯁ 6ꯗ ꯀ꯭ꯂꯥꯁ 6 ꯍꯥꯏꯁꯤꯗ ꯑꯦꯛꯖꯤꯕꯤꯁꯟ ꯑꯃ ꯇꯧꯋꯦꯕ ꯑꯗꯩꯗ ꯑꯩꯅ ꯍꯣꯚꯔꯀ꯭ꯔꯥꯐꯀ ꯁꯥꯗꯅ ꯇꯧꯋꯦꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯀ꯭ꯂꯥꯁ 10ꯗ ꯀ꯭ꯂꯥꯁ ꯄ꯭ꯔꯣꯖꯦꯛ ꯑꯣꯏꯅ ꯇꯦꯔꯥꯐꯣꯔꯃꯤꯡ ꯃꯥꯔꯁ ꯀꯥꯏꯅ ꯇꯧꯔꯝꯃꯦꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯀ꯭ꯂꯥꯁ 12 ꯂꯣꯏꯔꯒ ꯑꯗꯨꯝ ꯍꯧꯖꯤꯛ ꯀꯩꯅꯣ ꯇꯧꯔꯛꯄꯁꯦ ꯒꯥꯔꯤ ꯁꯥꯕ ꯍꯧꯈꯤꯕꯅꯦ 12ꯇꯒꯤ ꯍꯧꯔꯦꯕ ꯑꯍꯥꯟꯕ ꯁꯥꯈꯤꯕ ꯄꯣꯠꯁꯛꯁꯦ ꯀꯔꯤ ꯑꯣꯏꯅꯤ ꯑꯩ ꯄꯤꯛꯏꯉꯩꯗꯨꯗꯤ ꯅꯤꯡꯁꯤꯡꯗ꯭ꯔꯦ ꯑꯗꯨꯒ ꯑꯩꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯏꯁꯥꯅ ꯄꯣꯠꯁꯛꯁꯤꯡ ꯈꯣꯝꯀꯠꯂꯒꯀꯣ ꯑꯩꯅ ꯁꯥꯈꯤꯕꯁꯦ ꯑꯍꯥꯟꯕ ꯁꯥꯈꯤꯕꯁꯦ ꯑꯩꯅ ꯅꯤꯡꯁꯤꯡꯕꯒꯤ ꯍꯥꯏꯔꯗꯤ ꯀꯩꯅꯣ ꯃꯣꯇꯣꯔ ꯕꯣꯠ ꯑꯩ ꯀꯩ ꯍꯥꯏꯇꯥꯔꯦ ꯗꯤꯁꯤ ꯃꯣꯇꯣꯔ ꯃꯆꯥ ꯑꯃ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯆꯣꯡꯒꯥꯡꯗ ꯅꯞꯁꯜꯂꯒ ꯏꯁꯤꯡꯗ ꯊꯧꯍꯟꯕꯗꯣ ꯑꯗꯨ ꯇꯧꯔꯒ ꯑꯃ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯉꯩꯗ ꯑꯃ ꯁꯥꯈꯤ ꯑꯗꯨꯃꯛꯅꯦ ꯑꯩꯅ ꯄꯤꯛꯉꯩ ꯅꯤꯡꯁꯤꯡꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯗꯨ ꯄꯣꯠꯁꯛꯇꯣ ꯂꯩꯔꯤꯕ꯭ꯔꯥ ꯂꯩꯇ꯭ꯔꯕ ꯂꯩꯇ꯭ꯔꯦ ꯃꯥꯡꯈ꯭ꯔꯦ ꯀꯨꯏꯔꯦ ꯍꯧꯖꯤꯛ ꯏꯁꯥꯅ ꯍꯦꯛ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏ ꯂꯩꯉꯥꯛꯅ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛ ꯕꯥꯏꯛꯁꯦ ꯁꯥꯕꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯍꯔꯥꯎ ꯇꯔꯥꯝꯅ ꯑꯣꯛꯄꯒꯤꯁꯨ ꯑꯩꯈꯣꯏ ꯊꯦꯡꯅꯈꯤꯕ ꯂꯩꯖꯈ꯭ꯔꯦꯕꯀꯣ ꯁꯤꯒꯤꯁꯦ ꯁꯥꯕꯗ ꯃꯇꯝ ꯀꯌꯥꯃꯨꯛ ꯆꯪꯈꯤ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛ ꯕꯥꯏꯛꯁꯦ ꯁꯥꯕꯗ ꯑꯗꯒꯤ ꯀꯔꯤ ꯅꯪꯅ ꯄꯤꯈꯤꯕ ꯑꯦꯐꯣꯔꯠꯁꯤꯡꯗꯣ ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯇꯧꯈꯤꯕ ꯃꯌꯥꯝꯗꯣ ꯑꯗꯨꯁꯨ ꯃꯇꯦꯡ ꯈꯔ ꯊꯝꯕꯤꯌꯨ ꯕꯥꯏꯛꯁꯦ ꯁꯥꯕꯗ ꯑꯩ ꯁꯨꯝ ꯆꯥꯎꯔꯥꯛꯄ ꯆꯍꯤꯃꯨꯛꯀꯤ ꯆꯥꯡ ꯆꯪꯉꯦꯕ ꯍꯥꯏꯗꯤ ꯁꯨꯝ ꯈꯣꯝꯖꯤꯜꯂ ꯇꯧꯕꯒꯤ ꯀꯩꯅꯣ ꯍꯥꯏꯗꯤ ꯇꯧꯕ ꯈꯣꯝꯖꯤꯟꯕꯁꯦ ꯀꯔꯤ ꯄꯣꯠꯁꯛ ꯑꯣꯏꯅ ꯈꯣꯝꯖꯤꯜꯂꯤꯅꯣ ꯍꯥꯏꯗꯤ ꯌꯨꯝꯗ ꯇꯥꯔ ꯂꯩꯕ ꯒꯥꯔꯤꯒꯤ ꯄꯥꯔꯠꯁꯤꯡ ꯑꯣꯏꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯏꯁꯀꯦꯞꯇ ꯆꯠꯂꯦꯗꯅ ꯏꯁꯀꯦꯞꯇ ꯆꯠꯂꯒ ꯃꯣꯏꯒꯤ ꯒꯥꯔꯤꯒꯤ ꯄꯥꯔꯠ ꯒꯥꯔꯤ ꯃꯣꯏ ꯑꯀꯛꯄ ꯃꯌꯥꯝ ꯂꯩꯌꯦꯕ ꯑꯗꯨꯗꯒꯤ ꯄꯥꯔꯠ ꯑꯃꯨꯛ ꯂꯧꯕ ꯀꯥꯟꯗ 1,000 ꯄꯤꯔꯒ ꯑꯃꯨꯛꯀ ꯂꯧꯈꯤꯕ ꯄꯩꯁꯥ ꯂꯩꯔꯀꯥꯟꯗ ꯑꯗꯨ ꯂꯧꯔꯒ ꯃꯆꯦꯠ ꯁꯨꯝ ꯂꯧꯔꯒ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯈꯣꯝꯖꯤꯟꯕꯗ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛꯁ ꯃꯌꯥꯝ ꯈꯣꯝꯖꯤꯟꯕꯗ ꯑꯗꯨꯝ ꯆꯍꯤ ꯇꯪꯈꯥꯏ ꯑꯃ ꯑꯗꯨꯝ ꯆꯪꯈ꯭ꯔꯦꯕ ꯑꯗꯨꯒ ꯆꯍꯤ ꯇꯪꯈꯥꯏ ꯆꯪꯈ꯭ꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯑꯗꯨꯝ ꯇꯧꯔꯛꯄꯅꯦ ꯃꯈꯥ ꯁꯨꯝ ꯇꯥꯔꯛꯈ꯭ꯔꯦꯕ ꯑꯗꯨꯗꯤ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛ ꯕꯥꯏꯛꯁꯦ ꯍꯧꯖꯤꯛꯁꯦ ꯏꯁꯥꯁꯦ ꯊꯧꯅꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯥꯒꯤ ꯕꯦꯇ꯭ꯔꯤꯒꯤ ꯆꯥꯔꯖꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕꯤ ꯃꯥꯒꯤ ꯍꯥꯏꯗꯤ ꯑꯁꯥꯡꯕ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯊꯧꯕ ꯌꯥꯏ ꯑꯗꯒꯤ ꯕꯦꯇ꯭ꯔꯤꯁꯦ ꯀꯔꯝꯃꯥꯏꯅ ꯆꯥꯔꯖ ꯇꯧꯋꯤ ꯁꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯍꯧꯖꯤꯛꯇꯤ ꯍꯧꯖꯤꯛ ꯀꯩꯅꯣ ꯇꯧ इलेक्ट्रिक बाइक से अदम थौनरेबा कुइरे सागिबदि थौबदि अदम हौजिसु अदम थौनरे चाही चौरक चाही अम खाइमुक सुरमनी आई अदुगा थौनरकपसेगा अदु हौजिपो अदम थौनरे चार्ज तौबा हारगदि माजे चार्ज तौबदु पुंग अहुम की चांग पुंग अहुम अदुगा कनो तौबदना थौबदना किलोमीटर 90 की चांग थौय अदो असिजि मई याम चाइबा हौजि इन थौ हापिबो मोटरजे अदुना असिजिगी महुता हब मोटरना चकादा यावबा चकादा दum मोटर यावजबा मनिंग अदुदा अदु हापगदि किलोमीटर 60 मुक्की चांग सेमबा याबई मोंगदि लेबा तौगेनदि खल्ले अदुजो अदुगा बैटरी चार्ज तौबा हारगदि माइजि बैटरी सटोकपा याय उपुदगी उपुसिदा अमा याविजे बॉक्सदगी सो हांगा लौथोकदोइनेबा अदुगा इमुंगदो पुसलगा ना अहिंगदम चार्ज तौरम्बा ꯑꯗꯨ ꯃꯥꯒꯤ ꯄꯨꯔꯥ ꯒꯥꯔꯤ ꯑꯃꯒꯤ ꯐꯤꯠꯁꯦ ꯄꯨꯔꯥ ꯑꯣꯏꯈ꯭ꯔꯕ꯭ꯔꯥ ꯂꯥꯏꯠ ꯍꯥꯞꯄ ꯁꯤꯒꯅꯦꯜ ꯂꯣꯏꯅꯃꯛ ꯐꯤꯛꯁꯅꯦꯕ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯄꯣꯠꯁꯦ ꯁꯤ ꯁꯥꯕꯁꯤꯗ ꯏꯁꯥꯗ ꯀꯅꯥꯒꯤ ꯃꯇꯦꯡ ꯂꯧꯔꯒꯗꯤ ꯁꯥꯒꯦꯗꯤ ꯏꯊꯟꯗꯅ ꯑꯗꯨꯝ ꯁꯦꯝ ꯁꯥꯕꯤꯈꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯕꯤ पैसागी मतेंग हाबा अखोई दानावबाना सनासम तेजबंताना अखोई माबोकी मसां पाहन्नेबा माना 9,000 हान पिरेबा अदगी आइना लैगिबजे हाबदा मोटरगा मोइगी स्पीड कंट्रोलर जिगा लैगिबा अदु लैगिबना अदगी लैगिबदुना अदुम हौदोखिबनेबा तमतमना अदे सी सारिङै सी साबा पुंगलोइ लोइरो मतुंगदा अखोई मतेंग पांगबिराखिबा अतोपा साइटगी मरी लेनबा एनी लैदना अतोपा मीनगा मतेंग पांगखिबगदी लैबिबा अहमदा मोइ कनबा मिनिस्टर ट्रांसपोर्ट मिनिस्टर खासुम बासिम अदु माना 10,000 पिरे अउगा एमयू दा मो मोइगी कनोदा रेजोगिदा कनोमा पिरे सर्टिफिकेट अम पिरे कनो साबगी अदु लुपा 5,000 पिबिरे मोइना अउगा खोइ लेकाइनाजु खोइगी कनोंगी फंक्शन सिनबदा मतेंग खरा पांगबिरेबा
ꯑꯁꯤ ꯒꯥꯔꯤꯁꯦ ꯀꯗꯥꯏ ꯀꯗꯥꯏꯗ ꯀꯔꯤ ꯀꯔꯤ ꯖꯒꯥꯗꯗꯤ ꯍꯥꯏꯗꯤ ꯑꯦꯛꯖꯤꯕꯤꯁꯟ ꯑꯦꯅꯤ ꯑꯦꯛꯖꯤꯕꯤꯁꯟꯒꯨꯝꯕ ꯑꯦꯅꯤ ꯐꯪꯁꯟꯒꯨꯝꯕꯗꯗꯤ ꯄꯨꯊꯣꯛꯑꯒ ꯎꯠꯈꯤꯕ ꯌꯥꯎꯈꯤꯕ꯭ꯔꯥ ꯈꯥꯡꯉꯕꯣꯛꯇꯁꯨ ꯑꯃ ꯌꯥꯎꯈ꯭ꯔꯦ ꯑꯗꯨꯝ ꯏꯁꯥꯅ ꯊꯧꯔ ꯆꯠꯄꯤꯕ꯭ꯔꯥ ꯁꯤꯗ ꯑꯁꯤ ꯊꯧꯗ꯭ꯔꯦ ꯃꯣꯠꯂꯅꯦꯅ ꯂꯝꯕꯤꯗ ꯊꯧꯕꯗꯣ ꯄꯨꯊꯣꯛꯄꯗ ꯒꯥꯔꯤꯗ ꯍꯥꯞꯀꯠꯂ ꯄꯨꯈ꯭ꯔꯦꯕ ꯈꯥꯡꯉꯕꯣꯛꯇ ꯑꯃꯨꯛ ꯇꯧꯈ꯭ꯔꯦ ꯑꯗꯨꯒ ꯑꯃ ꯏꯝꯐꯥꯜ ꯍꯣꯇꯦꯜ ꯕꯥꯏ ꯀ꯭ꯂꯥꯁꯤꯛ ꯑꯗꯨꯗꯩꯗ ꯑꯃꯨꯛ ꯄꯨꯊꯣꯛꯄꯗ ꯀꯩ ꯍꯥꯏꯕꯅꯣ ꯀꯥꯎꯈ꯭ꯔꯦ ꯃꯥꯒꯤ ꯀꯩꯅꯣ ꯃꯃꯤꯡꯗꯣ ꯑꯦꯛꯖꯤꯕꯤꯁꯟ ꯃꯃꯤꯡꯗꯣ ꯑꯗꯨꯗꯁꯨ ꯑꯃꯨꯛ ꯌꯥꯎꯈ꯭ꯔꯦ ꯑꯗꯨꯒ ꯇꯥꯛꯌꯦꯟꯒꯤ ꯁꯥꯏꯟꯁ ꯁꯦꯟꯇꯔ ꯍꯥꯏꯕ ꯑꯗꯨꯗꯁꯨ ꯑꯃꯨꯛ ꯄꯨꯊꯣꯛꯈ꯭ꯦ ꯑꯣꯀꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯌꯥꯝ ꯑꯃꯅꯁꯨ ꯈꯪꯕꯤꯗꯅ ꯍꯧꯖꯤꯛ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕ ꯂꯩꯕꯤꯈ꯭ꯔꯦ ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯗꯣ ꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯩꯈꯣꯏ ꯀꯔꯤ ꯀꯔꯤ ꯁꯥꯟꯅꯕꯒꯤ ꯈꯣꯡꯊꯥꯡꯗꯤ ꯂꯩꯕꯤꯔꯤ ꯑꯗꯨꯒ ꯀꯔꯤ ꯀꯔꯤ ꯁꯥꯕꯗꯤ ꯂꯣꯏꯁꯤꯟꯕꯤꯈ꯭ꯔꯦ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛ ꯕꯥꯏꯛꯀꯤ ꯃꯇꯥꯡꯗ ꯀꯩꯅꯣ ꯑꯩ ꯑꯍꯥꯟꯕ ꯍꯥꯏꯕꯗꯣ ꯍꯞ ꯃꯣꯇꯣꯔ ꯁꯤꯟꯗꯣꯛꯀꯦꯅꯤ ꯈꯜꯂꯦꯕ ꯑꯁꯤꯁꯦ ꯁꯥꯡꯅ ꯆꯠꯅꯕ ꯊꯧꯕꯗ ꯅꯨꯡꯉꯥꯏꯅꯕ ꯑꯗꯨ ꯁꯤꯟ ꯇꯥꯔꯒꯗꯤ ꯀꯤꯂꯣꯃꯤꯇꯔ ꯀꯌꯥꯃꯨꯛꯀꯤ 60 ꯃꯨꯛꯀꯤ ꯆꯥꯡꯗ ꯑꯗꯨꯒ ꯍꯧꯖꯤꯛ ꯏꯂꯦꯛꯇ꯭ꯔꯤꯛ ꯁ꯭ꯀꯨꯇꯔ ꯑꯩꯈꯣꯏꯒꯤ ꯊꯥꯏꯅꯉꯩꯒꯤ ꯕꯖꯥꯖ ꯄ꯭ꯔꯤꯌꯥꯗꯣ ꯑꯗꯨꯗꯩꯗ ꯁꯦꯝꯗꯣꯛꯀꯦꯅꯗꯤ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯍꯧꯗꯤ ꯍꯧꯔꯦ ꯊꯕꯛ ꯇꯪꯈꯥꯏꯗꯤ ꯆꯜꯂꯒꯨꯝꯕꯅꯤ ꯑꯗꯩꯗ ꯑꯗꯨ ꯍꯧꯖꯤꯛ ꯇꯧꯔꯤ ꯑꯗꯨꯒ ꯑꯇꯩꯗꯤ ꯑꯩ ꯗ꯭ꯔꯣꯟꯁꯤꯗꯤ ꯃꯔꯛꯇ UAV ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯗꯤ ꯑꯩꯒꯤ ꯔꯤꯁꯔꯁ ꯄꯔꯄꯁꯀꯤ ꯑꯣꯏꯅ ꯇꯧꯈꯤꯕꯅꯦꯕ ꯍꯥꯏꯒꯤ ꯃꯣꯏꯒꯤ ꯀꯩ ꯍꯥꯏꯗꯣꯏꯅꯣꯅꯦ ꯍꯣꯏ ꯔꯤꯁꯔꯁ ꯄꯔꯄꯁꯀꯤ ꯑꯗꯨꯝ ꯍꯥꯏꯔꯒꯦ ꯀꯣꯂꯦꯖꯀꯤꯁꯨ ꯌꯥꯎꯔꯦ ꯑꯗꯨꯒ ꯀꯩꯅꯣꯒꯤꯁꯨ ꯏꯁꯥꯅ ꯀꯩꯅꯣ ꯇꯧꯖꯕꯒꯤꯁꯨ खर ꯌꯦꯡꯕꯅꯦꯕ ꯔꯤꯁꯔꯁ ꯑꯣꯏꯅ ꯇꯧꯕꯅꯦꯕ ꯁꯤ ꯄꯣꯠꯁꯦ ꯑꯗꯨꯒ ꯁꯤ ꯁꯥꯕꯗꯁꯨ ꯀꯣꯂꯦꯖꯅ ꯂꯨꯄꯥ 33,000 ꯄꯤꯕꯤꯔꯛꯑꯦ ꯁꯥꯕ ꯍꯧꯔꯀꯥꯟꯗ ꯑꯣꯏꯅ ꯄꯤꯔꯩꯔꯥ ꯃꯣꯏꯁꯦ ꯅꯠꯇ꯭ꯔꯒ ꯁꯥꯕ ꯍꯧꯗ꯭ꯔꯤꯀꯥꯟꯗ ꯑꯣꯏꯅ ꯁꯥꯅꯅꯕꯒꯤ ꯁꯤꯒꯤ ꯃꯃꯥꯡꯗ ꯁꯤ ꯁꯥꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯩꯅ ꯏꯆꯝ ꯆꯝꯕ ꯃꯈꯜꯁꯦ ꯑꯅꯤ ꯊꯣꯛꯏꯗꯅ ꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯣꯏꯗꯣꯏꯔꯥ ꯇꯣꯉꯥꯟ ꯁꯥꯕ ꯍꯧꯗ꯭ꯔꯤꯉꯩꯗ ꯁꯤꯒꯤꯁꯤ ꯁꯥꯕ ꯍꯧꯗ꯭ꯔꯤꯉꯩꯗ ꯏꯆꯝ ꯆꯝꯅ ꯑꯍꯥꯟꯕ ꯑꯩ ꯀꯩꯝ ꯌꯥꯎꯗꯕꯤꯗ ꯍꯥꯏꯗꯤ ꯖꯥꯏꯔꯣ ꯔꯤꯐ꯭ꯂꯦꯛꯁꯟ ꯑꯃ ꯂꯩ ꯑꯗꯨ ꯍꯥꯞꯄꯒ ꯇꯧꯔꯝꯃꯦꯕ ꯑꯗꯩꯗ ꯑꯗꯨ ꯍꯥꯞꯄꯗꯣ ꯑꯣꯖꯥ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣই ꯁꯥꯇ꯭ꯔꯅ ꯁꯥꯏ ꯍꯥꯏꯕꯗꯨꯗ ꯌꯦꯡꯅꯤꯡꯗꯅ ꯃꯣꯏꯗ ꯌꯦꯡꯍꯜꯂꯦꯕ ꯑꯗꯨꯗꯨꯒ ꯀꯩꯅꯣꯅ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯈꯩꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯒꯤ ꯐꯟ ꯇꯧꯔꯒ ꯀꯣꯂꯦꯖꯇꯒꯤ ꯃꯇꯦꯡ ꯄꯥꯡꯍꯜꯂꯒ ꯅꯪꯒꯤꯁꯤ ꯆꯥꯎꯅ ꯑꯃ ꯁꯥꯁꯦ ꯍꯥꯏꯕꯅꯦꯕ ꯑꯗꯨꯗꯨꯒ ꯑꯗꯨ ꯁꯥꯕꯗ ꯑꯗꯨ ꯑꯩꯅ ꯄ꯭ꯔꯤꯟꯁꯤꯄꯥꯜꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯣꯅ ꯍꯥꯏꯕꯗꯒꯤ ꯃꯥꯅ 33,000 ꯄꯤꯕꯤꯔꯛꯑꯦꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅ MITꯅ ꯑꯗꯨꯗꯒꯤ ꯇꯧꯈꯤꯕꯅꯦ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯀꯣꯂꯦꯖꯀꯤ ꯁꯥꯏꯠꯇꯒꯤ ꯀꯣꯂꯦꯖꯀꯤ ꯁꯥꯏꯠꯇꯒꯤ ꯑꯗ ꯁꯤ ꯄꯤꯕ ꯍꯧꯕꯁꯦ ꯍꯧꯖꯤꯛꯁꯦ ꯄꯨꯡꯂꯣꯏ ꯂꯣꯏꯔꯕ꯭ꯔꯥ ꯁꯥꯕꯁꯦ ꯁꯤ ꯄꯥꯏꯕ ꯈꯣꯠꯄ ꯑꯗꯨꯝ ꯌꯥꯔꯕ꯭ꯔꯥ ꯀꯩꯅꯣꯗꯤ ꯄꯨꯔꯥ ꯄ꯭ꯔꯣꯇꯣꯇꯥꯏꯞꯅꯦꯕ ꯄꯨꯔꯥ ꯂꯣꯏꯔꯦ ꯍꯥꯏꯕꯗꯤ ꯌꯥꯗꯦꯕ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯁꯦꯝꯃꯤꯁꯦ ꯑꯁꯣꯏꯕ ꯃꯌꯥꯝ ꯑꯩꯅ ꯄꯥꯏꯔꯤ ꯈꯨꯗꯤꯡꯒꯤ ꯑꯁꯣꯏꯕ ꯁꯨꯝ ꯃꯌꯥꯝ ꯊꯦꯡꯅꯔꯛꯀꯗꯣꯏꯅꯦꯕ ꯄꯨꯔꯥ ꯄꯔꯐꯦꯛ ꯑꯣꯏꯔꯦ ꯍꯥꯏꯕꯗꯤ ꯌꯥꯗꯦ ꯑꯗꯨꯒ ꯃꯥꯁꯨ ꯕꯦꯇ꯭ꯔꯤꯅꯦꯕꯀꯣ ꯑꯗꯨꯒ ꯑꯗꯨꯝ ꯆꯥꯎꯔꯥꯛꯄ ꯆꯥꯝꯃꯗ 80ꯗꯤ ꯑꯗꯨꯝ 80-90ꯗꯤ ꯑꯗꯨꯝ ꯌꯥꯔꯦꯕ ꯐꯖꯅ ꯃꯥꯒꯤ ꯃꯥꯁꯨ ꯆꯥꯔꯖ ꯇꯧꯔꯒ ꯁꯤꯖꯤꯟꯅꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯑꯗꯨꯗꯤ ꯄꯥꯏꯕꯁꯦ ꯄꯥꯏꯕꯁꯤ ꯆꯥꯔꯖ ꯇꯧꯔꯤꯅꯤ ꯃꯥꯒꯤꯅ ꯑꯃꯨꯛ ꯀꯌꯥꯝ ꯀꯨꯏꯅ ꯁꯥꯡꯅ ꯃꯇꯝꯁꯦ ꯀꯌꯥꯝ ꯁꯥꯡꯅ ꯆꯪꯒꯅꯤ ꯄꯥꯏꯕꯁꯦ ꯃꯥꯒꯤ ꯄꯥꯏꯕ ꯌꯥꯕꯒꯤ ꯃꯥꯁꯦ ꯁꯤꯒꯤ ꯑꯆꯧꯕꯁꯦ ꯃꯥꯁꯦ ꯄꯨꯡꯃꯨꯛꯀꯤ ꯆꯥꯡ ꯄꯥꯏꯌꯦꯕ ꯑꯗꯨꯒ ꯑꯁꯤꯁꯨ ꯃꯥꯒꯤ ꯍꯥꯞꯄꯤꯕ ꯃꯣꯇꯣꯔꯁꯦ ꯑꯍꯣꯡꯕꯅꯦꯕ ꯌꯥꯝ ꯇꯥꯡꯕꯗꯤ ꯅꯠꯇꯦꯕ ꯑꯁꯤ ꯁꯤꯟꯗꯣꯛꯑꯒꯗꯤ ꯄꯨꯡ 1-2ꯒꯤ ꯆꯥꯡ ꯑꯗꯨꯒ ꯀꯩ ꯍꯥꯏꯇꯥꯔꯦ ꯄꯣꯠꯁꯦ ꯄꯨꯔꯥ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯄꯨꯔꯥ ꯄꯔꯐꯦꯛ ꯑꯣꯏꯗ꯭ꯔꯤ 90-95 ꯁꯨꯃꯥꯏꯅ ꯑꯃꯁꯤꯗꯤ ꯃꯥꯗꯤ ꯄꯥꯏꯕ ꯌꯥꯔꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯦ ꯂꯣꯏ ꯌꯥꯔꯦ ꯁꯤ ꯑꯅꯤꯃꯛꯁꯤ ꯂꯣꯏ ꯄꯥꯏꯕ ꯄꯨꯔꯥ ꯐꯨꯜꯂꯤ ꯐꯪꯁꯅꯦꯜ ꯑꯣꯇꯣꯅꯣꯃꯁ ꯉꯥꯛꯇꯅꯦꯕ ꯑꯗ ꯑꯅꯤꯁꯤꯁꯦ 1 hour ꯃꯨꯛꯀꯤ ꯆꯥꯡꯗ ꯑꯗꯨꯝ ꯄꯨꯡ ꯑꯃꯃꯨꯛꯀꯤ ꯆꯥꯡꯗ ꯄꯥꯏꯕ ꯌꯥꯕ ꯃꯤꯅꯤꯠ 90ꯃꯨꯛ ꯄꯥꯏ ꯃꯆꯥꯁꯤꯅ ꯃꯥꯒꯤꯅ ꯈꯤꯇꯪ ꯍꯟꯊꯩꯁꯤꯅ ꯀꯩꯒꯤ ꯑꯣꯏꯗꯣꯏꯅꯣ ꯕꯦꯇ꯭ꯔꯤ ꯃꯆꯥ ꯑꯣꯏꯕ ꯕꯣꯗꯤꯁꯨ ꯃꯆꯥ ꯌꯥꯝ ꯆꯥꯎꯅ ꯄꯨꯕ ꯌꯥꯗꯕ ꯑꯆꯧꯕꯁꯤꯗꯤ ꯃꯆꯥꯁꯦ ꯆꯥꯎꯔꯥꯛꯄ ꯃꯥꯁꯦ 90% ꯍꯥꯏꯔꯅꯦ ꯑꯗꯨꯒ ꯑꯆꯧꯕꯁꯤꯗꯤ माजे पूरा हाइदी पूरा कंप्लीट ओरगुमनेबा 95% मुक्ति यारेबा फसना माना वाटलीजे कनो कैमरा गुमजे तांग मोय लई कनो पैसा अहोंग मंगातने सिदा हापी अतांग बहा पकान पूरा कंप्लीट ओइथो कैमरा दी यावरिने बसे मनुसगा अदे सिगी सारी ब पोचिंगजे मीनागा लईगेना लापगा यावब्रा नत्रगा म्यूजियम गुंबदा थंबा खोटपा गी मतांग दा वरी साबा मतांग दी कनो गाड़ी गिजिदी याम लाए मोय लईगे कमाय साबियोना लईबे हने तो साबियो मोय जो साबा यागद्राना अदुगा कनो गिजिदी ड्रोन गिजिदी कनो कछु क्या का लेते हैं
ड्रोन की लेते गाड़ी की लेबको अदो कईगुंबा गाड़ी की से इसाना मीना साबियोना हाइरे पोसे इसाना सागेना खनबदी लेबीबा कई अमदी ले सागेना चंगबदी चाही अमा मखाई मु की चांगी चंगदोइनेबा चंगबदी अहांबदुदी आइना सुम कहे तारे खंद्रिङैदिदा नौना पाइरपगी कनो तौबुदुनेबा अदो कईगुंबा दुमाइना सा तारगदी हानगी टाइपता स्क्रैप चलगा पोचै सिंग लौखलुगद्रा कमाय तौनी पोचै मोइदा लेहलकदा हादि साबजे हानादि मसेमसे तौरबा हंदक्ति हादि मोय गाड़ी अमनबा लेदि सलाउ ओथोपा मनिंगी कनो दो इंजिन दो लौथोगा खतंग बैटरी खतंग हापचलगा तौदोइनेबा अदो अदुगी मखा ताबगी खोंथांग सुम पाइखलकपजे सिदा पुथोकनिंगबा फाउबीब्रा इसादसु हाइदि सुम मयामदा उतनिंगबा दगी एनी फंक्शन गुंबा एग्जिबिशन गुंबा कौरकबा मतमदा दुम पुरगा दुम चटप्रा कमाय तौ अदुम दी उल्ले मोइना कनो तो मोइना हाइबजु लेबा हाइजु हाइरेबा पुबिरो ओगा थोकबियो सी दौबियोना अदैदा अदुम जु उल्ले अदुम उनिंगजु दुम फावे अतदी उत्रदी मनुंग सुम थमजलगा कई कानने मयामदजु खंगनबा खरा सुमाइन तौबा याय अदुगा कोई यूनिवर्सिटी की माइकैदगी अचौबा एग्जिबिशन गुंबा तौरकपगी लेबीब्रा कमाई रेजो पुथोकपगी रेजो मखा ताबदि रेजो हाना तौग्रेना रेजो अमकजु तौगदोइनेबा अदैदा इरांजिना ता ज्ञान ताद्रबा हाइताय काम कान तौगदोइनो तौगिने आउदा पुथोकदोइनेबा अदुदी मखा ताबजे हजिक करी करी पुथोके हंदी खनबीरी सी मीना लेकपिरकबा गाड़ी जाना सेमगी के लेबीब्रा तोपगी तगी सेन थुम पैसा नुसागी मतंगदा इसादा खुदों चादबगुंबदी थेंनबीब्रा कमाई तौगे गाड़ी की तौरी बहुजे आवा ड्रोन गिजिना अइना असिदा कहे तारे याम कन्ना चंगजन मंगमद्रेबा हाइदि ड्रोन गिजे चंगजन मंगमद्रे हाइदि कहे हाइदुनो माजे पैसा यम चंगेबा ड्रोन की थबकसे कैसु नतब पुना सेमकपदा कयामुंती चंगरे ड्रोन अनि जे गाड़ी जिगा दुम माने पैसा ममन कया 85090 सुमाइन चंगरेबा गाड़ी सिसु 85000 85 चंगमनेबा ओके ड्रोन जो 85 नेबा सी मसाजिना कनो मुक चंग 30000 मुक चंगेबा सिगी 85 से पुथोपजे इसागी साइट तगी पुथोपा यावबेबा नाका नाका दे मतेंग पांगपदुना दुम सेमिबा कमाय कॉलेज तगी अचौबे सावदा कॉलेज तगी 33000 हम पुथोएना अदुदुगा मसिन मसिन सिजो अंग तो पुलप सामने तेव मसिन मसिन सम तुंगसला तासला तौरप मयाम दुने ड्रोन जे साबली मतम क्याम था आइजु सि सही मुक्संगमनि हौसि फाव जुदि अहान बा होरकपगी ओइदोइनेबा अहान बा होरकपे स्माइन होरकते पुरा बेसिक कोइना काइम यावदबि होरकपने सिगुंबा साबगी वाखलजे इसादा हाना ट्रेनिंग गुंबा चटपीबा कोर्स गुंबा चटपीबा दगी यूट्यूब गुंबा दगी नॉलेज गुंबा लौबीबदी काइनोजे अहाम बा आइना बेसिक साबजे पुरा रिसीवर अंगा सर्वो खरागा मोटो खरागा तौबिजी मोय यूट्यूब तो जुदुम यावेबा अदा अहाम बा आई येंगबददी अदुम यूट्यूब तेगा हान येंगमे सिकमाइन सानी तौनी जे अदो सिगुंबा एडवांस होरा कांददी फ्लाइट कंट्रोलर काइका सिगुंबा जीपीएस नुपीएस आज मयाम जे लो यावरा कान मिशन ओरिएंटेड सारक कांददी कनोदम तो फंगद्रेबा यूट्यूब गुंबदा अंत फंगदेबा सिगुंबा मयाम अदुना पोचे खोइना लेत्रगदी खंगदेबा हाइदि पोचे लाकांदा खुना पायरा येंगा कांदा खंगेबा सिदा सि तौगदबनी तौगदो थिजला कांदा हौदोरकपददी थानिङै मोइगी हाउ टू मेक आरसी प्लेन काइन थानिङै तौबदो आउददी मचाददी तौरमेबा असि चौखला कांददी पुरा टॉप स्टडी तौरगा तौ अदुगा खोइगे हजिक साइबर ड्रोन जे सिगी मथौसिना करिनो कमाइन तौरगा पायरगा आदि येंगबा खोटपसे कमाइन तौरगा माइ मथौसिना कमाइन तौर पांगथोइ हाइबदो अदुसु खतंग थम्बियो मागी मथौजे आइना सागिबदी अयामना मैपिंग गुंबा खोइगी सैटेलाइट ने उप कनोजे फोटोजे मयक सेंगदेबा खोसिदा मखादा तारकपदा मयक सेंगदबनिना नोंगुंबा कईगुंबा लेगरजो फाउदरा कापा ngamdabase si mayam sigi haidi akhoi google map yengjeba akhoi huje adida zoom toksala kanda poche mayam ta sengdabne phasana lamji si border line adu da kaim khangdabne ba aduna aduma mayam do kan haitare adugi solution haitare nong leragana nong makhada पाइबजे नों मखादा लेसिन मखादा पाइरा फोटो नमदि नक्ना नमदि मेक सम सेंगिदना अदु ममयाम gi सागिबनेबा सेंमदि अदुगा बाइ सम
ꯀꯩꯅꯣꯁꯦ ꯃꯦꯞꯄꯤꯡꯒꯤ ꯂꯩꯔꯦ ꯃꯦꯞꯄꯤꯡ ꯑꯃꯗꯤ ꯁꯔꯚꯦꯂꯦꯟꯁ ꯍꯥꯏꯗꯤ ꯊꯔꯃꯦꯜ ꯀꯦꯃꯦꯔꯥꯒ ꯍꯥꯞꯄꯒ ꯑꯩꯈꯣꯏꯒꯤ ꯕꯣꯔꯗꯔ ꯂꯥꯏꯟꯗꯒ ꯃꯣꯏꯒꯤ ꯃꯤ ꯕꯣꯔꯗꯔ ꯖꯒꯥꯁꯤ ꯀꯩꯅꯣꯅꯤꯗꯅ ꯍꯥꯏꯗꯤ ꯁꯦꯟꯁꯤꯇꯤꯚ ꯍꯥꯏꯗꯣꯏꯔꯥ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯕꯣꯔꯗꯔꯗ ꯃꯣꯏ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯇꯧꯕꯁꯦ ꯑꯩꯈꯣꯏꯅ ꯀꯩꯅꯣꯅ ꯈꯪꯗꯕꯤꯗ ꯍꯨꯔꯥꯟ ꯂꯣꯟꯅꯥꯗ ꯆꯪꯕ ꯃꯌꯥꯝꯁꯦ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯊꯔꯃꯦꯜꯒꯨꯝꯕ ꯍꯥꯞꯄꯒꯗꯤ ꯅꯨꯡꯗꯥꯡ ꯑꯣꯏꯒꯦꯔꯥ ꯑꯌꯨꯛ ꯑꯣꯏꯒꯦꯔꯥ ꯑꯗꯨꯝ ꯎꯗꯣꯏꯅꯦꯕ ꯕꯣꯗꯤ ꯍꯤꯠꯁꯦ ꯑꯣꯏꯅ ꯑꯩꯈꯣꯏ ꯑꯁꯥꯕꯁꯤ ꯑꯣꯏꯅ ꯎꯗꯣꯏꯅꯦꯕ ꯂꯣꯠꯂꯁꯨ ꯌꯥꯔꯣꯏꯗꯣꯏꯅꯦꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯁꯦ ꯎꯅꯕ ꯁꯤꯗ ꯑꯗꯨꯝ ꯁꯤꯗ ꯌꯥꯎꯔꯤꯕ ꯄꯣꯠꯁꯛꯁꯤꯡꯁꯦ ꯍꯥꯞꯄ ꯌꯥꯏ ꯍꯥꯞꯇ꯭ꯔꯤꯕ ꯍꯧꯖꯤꯛꯁꯦ ꯍꯥꯞꯇ꯭ꯔꯤꯕ ꯍꯥꯏꯗꯤ ꯌꯥꯝ ꯇꯥꯡꯉꯦꯕ ꯃꯣꯏꯁꯦ ꯑꯩꯈꯣꯏꯅ ꯍꯥꯞꯄ ꯉꯝꯗꯦꯕ ꯑꯗꯨ ꯊꯔꯃꯦꯜ ꯀꯦꯃꯦꯔꯥꯒꯨꯝꯕ ꯃꯦꯞꯄꯤꯡ ꯀꯦꯃꯦꯔꯥꯒꯨꯝꯕ ꯍꯧꯖꯤꯛ ꯀꯩ ꯍꯥꯞꯄꯤꯔꯦ ꯁꯤꯗꯗꯤ ꯍꯧꯖꯤꯛ ꯃꯥꯏꯁꯦ FPV ꯀꯦꯃꯦꯔꯥ ꯑꯩꯈꯣꯏꯒꯤ ꯄꯥꯏꯔꯀꯥꯟꯗ ꯌꯦꯡꯉꯒ ꯄꯥꯏꯅꯕ ꯏꯟꯁꯇ꯭ꯔꯨꯃꯦꯟꯁꯤꯗꯤ ꯑꯩꯅ ꯃꯦꯞꯄꯤꯡꯒꯤ ꯑꯃꯨꯛꯇꯪꯗꯤ ꯇ꯭ꯔꯥꯏ ꯇꯧꯈ꯭ꯔꯦꯕ GoPro ꯑꯝꯗ ꯀꯩꯅꯣ ꯑꯩꯈꯣꯏ ꯀꯥ ꯑꯝꯗꯩ ꯋꯥꯏꯔꯒ ꯑꯗꯨꯗꯤ ꯀꯩꯅꯣ ꯇꯧꯈ꯭ꯔꯦ ꯑꯗꯣ ꯏꯟꯁꯇ꯭ꯔꯨꯃꯦꯟ ꯑꯣꯏꯅꯗꯤ ꯍꯥꯞꯇ꯭ꯔꯤꯕ ꯏꯟꯁꯇ꯭ꯔꯨꯃꯦꯟꯁꯤ ꯌꯥꯝ ꯇꯥꯡꯉꯦꯕ ꯑꯩꯈꯣꯏꯅ ꯂꯩꯕ ꯉꯝꯗꯦꯕ ꯌꯥꯔꯤꯁꯦ ꯃꯥꯒꯤ ꯑꯗꯨ ꯃꯌꯥꯝꯗꯣ ꯍꯥꯞꯄ ꯌꯥꯏ ꯑꯗꯨ ꯇꯧꯔꯒ ꯇꯧꯕ ꯌꯥꯏ ꯍꯥꯏꯕ ꯃꯥꯒꯤ ꯕꯣꯗꯤ ꯁꯦꯜꯗꯨꯅꯦꯕ ꯑꯩꯈꯣꯏꯅ ꯑꯗꯨ ꯍꯥꯞꯅꯕ ꯑꯗꯨꯗꯤ ꯑꯗꯨꯒꯤ ꯃꯌꯥꯝꯗꯣ ꯍꯥꯞꯄꯛꯈꯤꯒꯦꯅ ꯈꯟꯕꯤꯕ꯭ꯔꯥ ꯀꯩꯒꯤꯅꯣ ꯍꯧꯖꯤꯛꯐꯥꯎ ꯍꯥꯞꯇ꯭ꯔꯤꯁꯦ ꯄꯩꯁꯥꯒꯤ ꯈꯨꯗꯣꯡ ꯆꯥꯗꯕꯅꯔꯥ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯃꯥꯏ ꯃꯊꯧꯁꯦ ꯑꯌꯥꯝꯕ ꯄꯩꯁꯥꯗ ꯂꯣꯏ ꯂꯩꯔꯦ ꯑꯗꯣ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯆꯪꯒꯅꯤꯗꯤ ꯃꯣꯏ ꯃꯦꯞꯄꯤꯡ ꯀꯌꯥ ꯇꯥꯡꯉꯦꯕ ꯃꯣꯏꯁꯦ ꯂꯥꯛꯀꯤ ꯃꯊꯛ ꯉꯥꯛꯇꯅꯦꯕ ꯑꯗꯨꯗꯨꯅ ꯆꯥꯎꯔꯥꯛꯄ ꯂꯥꯛ ꯑꯍꯨꯝ ꯃꯔꯤꯗꯤ ꯑꯗꯨꯝ ꯆꯪꯉꯅꯤ ꯑꯗꯨꯒꯨꯝꯕ ꯍꯥꯞꯅꯕ ꯍꯣꯠꯅꯕ ꯑꯗꯣ ꯍꯧꯖꯤꯛ ꯍꯥꯞꯄꯤꯕ ꯀꯦꯃꯦꯔꯥ ꯑꯁꯤꯅꯗꯤ ꯀꯔꯤ ꯎꯕꯗꯤ ꯐꯪꯕꯤ ꯑꯗꯒꯤ ꯃꯥꯒꯤ ꯔꯦꯟꯖ ꯀꯌꯥꯝ ꯋꯥꯡꯅ ꯄꯥꯏꯕ ꯉꯝꯕ ꯍꯧꯖꯤꯛ FPVꯁꯤꯗꯤ ꯑꯩꯅ ꯐꯥꯔꯁ ꯄꯔꯁꯟ ꯚ꯭ꯌꯨꯁꯤꯗꯤ ꯑꯩꯈꯣꯏꯅ ꯑꯦꯔꯣꯄ꯭ꯂꯦꯟꯁꯦ ꯃꯁꯛ ꯎꯗ꯭ꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯚꯤꯗꯤꯑꯣꯗꯨꯗꯪ ꯌꯦꯡꯉꯒ ꯁꯨꯃꯥꯏꯅ ꯄꯥꯏꯗꯣꯏꯅꯦꯕ ꯂꯥꯞꯊꯣꯛꯈ꯭ꯔꯀꯥꯟꯗ ꯎꯗꯕꯒꯤ ꯑꯗꯨꯗꯨ ꯃꯥꯒꯤ ꯔꯦꯟꯖꯁꯦ ꯍꯥꯏꯔꯒꯗꯤ ꯀꯩꯅꯣ ꯁꯤꯒꯤ ꯀꯩꯅꯣꯁꯤꯒꯤ ꯃꯈꯥ ꯄꯣꯜꯂꯦꯕ ꯇ꯭ꯔꯥꯟꯁꯃꯤꯇꯔꯁꯤꯒꯤ ꯃꯈꯥ ꯄꯣꯜꯂꯦꯕ ꯁꯦ ꯇꯣꯉꯥꯟꯅ ꯂꯩꯖꯕ꯭ꯔꯥ ꯇꯣꯉꯥꯟꯅ ꯁꯤꯁꯨ ꯇꯣꯉꯥꯟꯅ ꯂꯩꯖꯕ ꯑꯣꯏꯗꯣꯏꯅꯦꯀꯣ ꯁꯦꯝꯕꯗꯤ ꯅꯠꯇꯦꯕ ꯁꯤ ꯇ꯭ꯔꯥꯟꯁꯃꯤꯇꯔꯒꯤ ꯃꯈꯥ ꯄꯣꯜꯂꯦꯕ ꯇ꯭ꯔꯥꯟꯁꯃꯤꯇꯔꯁꯦ ꯆꯥꯎꯔꯥꯛꯄ ꯑꯩꯅ ꯃꯅꯤꯡꯗ ꯁꯤꯗꯩꯁꯤꯗ ꯃꯥꯏꯀ꯭ꯔꯣꯇꯦꯛꯁ ꯃꯣꯖꯨꯜ ꯑꯃ ꯌꯥꯎꯋꯦꯕ ꯁꯤꯒꯤꯁꯤꯅ ꯔꯦꯟꯖꯁꯦ ꯑꯦꯛꯁꯇꯦꯟ ꯇꯧꯅꯕꯅꯦꯕ ꯃꯥꯒꯤ ꯀꯩꯅꯣꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯋꯦꯕꯁꯥꯏꯠꯀꯤ ꯁ꯭ꯄꯦꯛꯁꯀꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯃꯥꯁꯦ 20 ꯀꯤꯂꯣꯃꯤꯇꯔ ꯍꯥꯏꯕꯅꯦꯕ 20 ꯀꯤꯂꯣꯃꯤꯇꯔꯁꯦ ꯆꯥꯎꯔꯥꯛꯄ ꯑꯩꯈꯣꯏ ꯔꯦꯜ ꯋꯥꯔꯜꯗ ꯄꯥꯕꯗꯗꯤ ꯀꯩꯁꯨ 20 ꯆꯠꯂꯣꯏꯕ ꯑꯗꯨꯗꯨꯅ ꯇꯪꯈꯥꯏꯃꯨꯛ ꯍꯟꯗꯛ ꯀꯤꯂꯣꯃꯤꯇꯔ 10ꯃꯨꯛꯀꯤ ꯆꯥꯡꯗꯤ ꯂꯩꯗꯣꯏꯅꯦꯕ ꯑꯗꯨꯗ ꯔꯦꯟꯖꯇꯤ ꯀꯤꯂꯣꯃꯤꯇꯔ 10 ꯍꯥꯏꯔꯣ ꯃꯦꯛꯁꯤꯃꯝꯗ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ 20 ꯄꯤꯔꯁꯨ ꯁꯨꯡꯂꯧ ꯂꯧꯔꯣꯏ ꯑꯗꯨꯒ ꯃꯥꯒꯤ ꯄꯥꯏꯕꯒꯤ ꯃꯇꯝꯅ ꯄꯨꯡ ꯑꯃꯃꯨꯛꯀꯤ ꯆꯥꯡ ꯄꯦꯂꯣꯗ ꯀꯦꯄꯥꯁꯤꯇꯤꯁꯦ ꯆꯥꯎꯔꯥꯛꯄ ꯍꯧꯖꯤꯛꯀꯤꯗꯤ ꯑꯩꯅ ꯍꯣꯠꯇ꯭ꯔꯤꯕ ꯑꯩꯅ ꯄꯨꯈꯤꯕꯗ ꯇ꯭ꯔꯥꯏ ꯇꯧꯈꯤꯕꯗ 500 ꯒ꯭ꯔꯥꯝ ꯀꯤꯂꯣꯒ꯭ꯔꯥꯝ 1 ꯀꯤꯂꯣꯒ꯭ꯔꯥꯝ ꯃꯌꯥꯗꯤ ꯑꯗꯨꯝ 700 to 1 ꯀꯤꯂꯣꯒ꯭ꯔꯥꯝ ꯃꯌꯥꯗꯤ ꯄꯨꯈ꯭ꯔꯦ ꯑꯩ ꯍꯣꯠꯍꯧꯗ꯭ꯔꯦ ꯋꯦꯠꯇꯨ ꯌꯦꯡꯍꯧꯗ꯭ꯔꯦꯕ ꯑꯗꯨꯒꯤ ꯆꯥꯡꯗ ꯀꯥꯏꯅꯗꯤ ꯄꯨꯈ꯭ꯔꯦꯕ ꯑꯇꯩꯗꯤ ꯃꯆꯥꯁꯤꯅ ꯑꯃꯨꯛ ꯑꯆꯧꯕꯒꯗꯤ ꯃꯊꯧꯗꯤ ꯆꯞ ꯃꯥꯟꯅꯕꯁꯤꯅ ꯀꯩꯅꯣ ꯃꯉꯣꯟꯗ ꯍꯥꯞꯄꯤꯕ ꯄꯣꯠꯁꯛꯁꯤꯡꯁꯦ ꯁꯤ ꯃꯥꯏ ꯃꯊꯧꯁꯤꯁꯨ ꯆꯞ ꯃꯥꯟꯅꯗꯣꯏꯅꯦꯕ ꯃꯥꯅ ꯇꯧꯕ ꯉꯝꯕꯗꯣ ꯃꯥꯁꯨ ꯇꯧꯕ ꯉꯝꯃꯤ ꯇꯧꯕꯗꯨꯕꯨ ꯃꯥꯅ ꯀꯦꯄꯥꯁꯤꯇꯤꯁꯦ ꯏꯟꯁꯇ꯭ꯔꯨꯃꯦꯟ ꯀꯦꯄꯥꯁꯤꯇꯤꯁꯦ ꯌꯥꯝꯗꯕ ꯄꯤꯛꯄ ꯄꯣꯠꯁꯦ ꯑꯆꯧꯕ ꯍꯥꯞꯄ ꯉꯝꯃꯣꯏꯗꯕ ꯑꯗꯣ ꯃꯥꯅ ꯄꯥꯏꯔꯛꯄꯗꯁꯨ ꯃꯥꯒꯤ ꯔꯦꯟꯖ ꯑꯁꯤꯒ ꯆꯞ ꯃꯥꯟꯅꯅ ꯑꯗꯨꯝ ꯄꯥꯏꯕ ꯉꯝꯒꯗ꯭ꯔꯥ ꯑꯁꯤꯒ ꯆꯞ ꯃꯥꯟꯅꯅ ꯄꯥꯏ ꯉꯝꯗꯣꯏꯅꯦ ꯃꯤꯅꯤꯠꯄꯨꯗꯤ ꯄꯨꯔꯥ ꯃꯥꯅ ꯑꯃꯨꯛ ꯈꯔ ꯍꯟꯊꯗꯣꯏꯕ ꯃꯃꯥꯡꯗꯁꯨ ꯑꯩꯅ ꯃꯣꯏꯒꯤ ꯏꯟꯗꯤꯌꯟ ꯃꯣꯕꯥꯏꯜ ꯀꯣꯡꯒ꯭ꯔꯦꯁ ꯑꯅ ꯃꯣꯏꯒꯤ ꯑꯦꯛꯖꯤꯕꯤꯁꯟ ꯑꯃ ꯁꯤꯟꯕꯅꯦꯕ ꯄ꯭ꯔꯒꯇꯤ ꯃꯩꯗꯥꯟꯗ ꯑꯗꯩꯗ ꯃꯣꯏ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯑꯗꯩꯗ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯣꯟ UAVꯒꯤꯁꯦ ꯑꯩꯈꯣꯏ ꯊꯣꯛꯀꯦ ꯇꯧꯕꯅꯦꯕ ꯑꯗꯩꯗ ꯑꯩꯈꯣꯏꯅ ꯈꯤꯇꯪꯗꯤ ꯈꯨꯌꯧꯅꯈ꯭ꯔꯦ ꯍꯥꯏꯗꯤ ꯅꯨꯃꯤꯠ 5ꯅꯤꯃꯨꯛꯀꯤ ꯃꯃꯥꯡꯗ ꯈꯪꯕꯅꯦꯕ ꯌꯥꯎꯕꯅꯦꯁꯦ ꯑꯗꯩꯗ ꯑꯦꯄ꯭ꯔꯨꯚꯦꯜ ꯂꯦꯇꯔ ꯊꯥꯕꯅ ꯃꯣꯏ DIT ꯍꯥꯏꯕ ꯀꯩꯅꯣ ꯑꯗꯨꯗꯒꯤ ꯊꯥꯕꯅꯦꯕ ꯃꯣꯏꯅ ꯁ꯭ꯇꯦꯠ ꯍꯥꯏꯗꯤ ꯁ꯭ꯇꯦꯠꯇꯒꯤ ꯃꯣꯏꯅ ꯁ꯭ꯇꯦꯠ ꯀꯩ ꯍꯥꯏꯗꯣꯏꯅꯣꯅꯦ ꯁ꯭ꯇꯦꯠ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯔ ꯆꯠꯀꯗꯕꯅꯤꯅ ꯑꯦꯄ꯭ꯔꯨꯞ ꯇꯧꯔꯛꯀꯗꯧꯅꯦꯅ ꯃꯣꯏꯒꯤ ꯀꯩꯅꯣ CM ꯀꯩꯅꯣ ꯑꯣꯐꯤꯁꯇꯒꯤ ꯍꯥꯏꯌꯦꯕ ꯃꯣꯏꯅ ꯑꯗꯣ CMꯒꯤ ꯑꯦꯄ꯭ꯔꯨꯚꯦꯜ ꯑꯃ ꯆꯪꯉꯦꯕ ꯑꯗꯩꯗ ꯑꯦꯄ꯭ꯔꯨꯞ ꯇꯧꯔꯛꯀꯗꯧꯅꯦ ꯍꯥꯏꯗꯅ ꯑꯗꯨ ꯅꯨꯃꯤꯠ 5ꯅꯤꯃꯨꯛꯀꯤ ꯃꯃꯥꯡꯗ ꯊꯥꯏꯌꯦꯕ ꯑꯗꯩꯗ ꯑꯗꯨꯝ ꯍꯥꯏꯗꯤ इरांजिना अदुम कहे तारे कनो तौग्रेबा 27 देना 27 28 29 चकदबजे इरांजिना ममांग अक्टोबर गी इरांजिना याददना अदुम कैंसिल तौरख्रेबा चटपगी अदुम रेडी दी अदुम लेबिरामाबा हाइदी चटपदी टिकेट कक्पगुमबदी इसाना कक्जबरा नतगा कमाइन तौबी इसाना कक्कदबनेबा अदो इसान कक्पजे अखोइना अप्रूवल दो लेत्रदि अखो कहे तारे युमदजु mayam tingna sathuga koina kana to gong moidawnina adu moi approval do ngaibne approval do lagrabnina adum chalokre approval gi cancel torokpase matam kyamuk changkanda kyam kuira kan hayeng mathang sumaina chakani haibu ade thabadi
ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯃꯔꯤꯅꯤ ꯃꯃꯥꯡꯗ ꯊꯥꯕ ꯑꯗꯨꯒ ꯀꯦꯟꯁꯦꯜ ꯇꯧꯔꯦ ꯍꯥꯏꯕ ꯄꯥꯎ ꯂꯥꯛꯄꯁꯤꯅ ꯅꯨꯃꯤꯠ ꯗꯦꯠ 26 ꯆꯠꯀꯗꯕꯁꯤ 24-25 ꯁ꯭ꯋꯥꯏꯗ ꯀꯩꯅꯣ ꯂꯥꯛꯄ ꯑꯩꯈꯣꯏ ꯑꯜꯕꯔꯠꯅ ꯑꯩꯈꯣꯏ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛ ꯕꯥꯏꯛ ꯁꯥꯔꯛꯄ ꯑꯗꯒꯤ ꯁꯤꯒꯤ ꯗ꯭ꯔꯣꯟꯁꯦ ꯁꯥꯔꯛꯄꯗ ꯀꯅꯥꯗꯒꯤ ꯁꯞꯄꯣꯔꯠꯇꯤ ꯂꯧꯔꯒ ꯁꯥꯔꯛꯏ ꯀꯃꯥꯏꯅ ꯇꯧꯏ ꯍꯥꯏꯗꯤ ꯅꯣꯡꯃꯗ ꯄꯨꯡ ꯀꯌꯥꯃꯨꯛ ꯑꯁꯤ ꯁꯥꯕꯒꯤ ꯃꯇꯝꯗ ꯀꯥꯏꯊꯣꯛꯑꯒ ꯀꯅꯥꯒ ꯂꯣꯏꯅꯅ ꯁꯥꯃꯤꯟꯅꯔꯦ ꯑꯗꯒꯤ ꯀꯅꯥꯒꯤ ꯁꯞꯄꯣꯔꯠꯇꯤ ꯐꯪꯏ ꯑꯩꯈꯣꯏꯅ ꯕꯥꯏꯛ ꯁꯥꯕꯗꯗꯤ ꯑꯩ ꯑꯗꯨꯝ ꯏꯊꯟꯇ ꯑꯗꯨꯝ ꯇꯧꯈ꯭ꯔꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯗ꯭ꯔꯣꯟ ꯑꯩꯅ UAV ꯁꯥꯕ ꯃꯇꯝꯁꯤꯗꯗꯤ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕ ꯀꯤꯠꯆꯟꯗ꯭ꯔꯅ ꯃꯥꯁꯨ ꯐꯦꯁꯇ ꯐꯝꯃꯤꯁꯦ ꯃꯥꯒ ꯍꯧꯕ ꯃꯔꯛꯇꯒꯤꯅꯤ ꯅꯪꯁꯨ ꯑꯗꯨꯝ ꯑꯜꯕꯔꯠꯀ ꯆꯍꯤ ꯃꯥꯟꯅꯕ꯭ꯔꯥ ꯃꯥꯟꯅꯩ ꯑꯩꯈꯣꯏ ꯁꯦꯃꯤꯁꯇꯔ ꯑꯃꯈꯛꯇꯅꯤ ꯄꯨꯂꯞꯅ ꯇꯝꯃꯤꯟꯅꯕ ꯑꯣꯏꯗꯣꯏꯅꯦꯕ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯔꯒ ꯄꯨꯡ ꯀꯌꯥꯃꯨꯛ ꯀꯥꯏꯊꯣꯛꯑꯒ ꯁꯥꯃꯤꯟꯅꯔꯛꯏ ꯑꯗꯒꯤ ꯀꯩꯀꯩ ꯃꯆꯥꯛ ꯂꯩꯕ ꯈꯣꯠꯄ ꯂꯧꯕ ꯁꯤꯒꯤ ꯃꯇꯥꯡꯗ ꯍꯥꯏꯐꯦꯠꯇꯪ ꯈꯔ ꯊꯝꯕꯤꯌꯨꯅꯦ ꯑꯌꯥꯝꯕ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧ ꯔꯤꯁꯔꯁ ꯄ꯭ꯔꯣꯖꯦꯛꯀꯤ ꯇꯥꯏꯞꯇ ꯇꯧꯕꯅꯤꯅ ꯑꯩꯈꯣꯏꯅ ꯁꯨꯝ ꯀꯣꯂꯦꯖ ꯍꯜꯂꯛꯑꯒ ꯀꯩꯅꯣ ꯇꯧꯕꯒꯨꯝꯕ ꯉꯥꯏꯍꯥꯛ ꯐꯝꯃꯒ ꯇꯥꯟꯅꯔꯒ ꯇꯧꯕꯒꯨꯝꯕ ꯃꯥꯅ ꯑꯌꯥꯝꯕꯅ ꯀꯩꯅꯣ ꯇꯧꯔꯤ ꯀꯤꯆꯟꯗ ꯅꯪ ꯅꯪꯒꯤ ꯆꯟꯗ꯭ꯔꯅ ꯇꯧꯈꯤꯕ ꯃꯇꯦꯡ ꯍꯥꯏꯗꯤ ꯁꯞꯄꯣꯔꯠ ꯄꯤꯈꯤꯕ ꯃꯇꯦꯡꯗꯣ ꯀꯩꯀꯩ ꯇꯧꯕꯤꯈꯤ ꯀꯃꯥꯏꯅ ꯁꯥꯕ ꯍꯧꯔꯛꯈꯤꯗ ꯊꯝꯕꯤꯌꯨꯅꯦ ꯑꯩꯅ ꯑꯌꯥꯝꯕ ꯇꯧꯔꯤꯁꯤꯅ ꯒ꯭ꯔꯥꯐꯤꯛ ꯗꯤꯖꯥꯏꯟꯒ ꯃꯥꯔꯀꯦꯇꯤꯡꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟ ꯑꯩꯈꯣꯏ ꯀꯩꯅꯣꯁꯤꯗ ꯃꯤꯂꯤꯇꯔꯤꯅ ꯀꯌꯥꯝ ꯄꯥꯝꯕ ꯑꯗꯒꯤ ꯀꯩꯅꯣ ꯑꯦꯒ꯭ꯔꯤꯒꯤꯅ ꯀꯌꯥꯃꯥꯏꯅ ꯇꯧꯋꯤ ꯈꯣꯠꯂꯤ ꯁꯤ ꯃꯌꯥꯝꯁꯦ ꯂꯥꯏꯔꯤꯛꯁꯦ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯗꯤ ꯀꯩꯅꯣ ꯑꯩꯈꯣꯏ ꯄ꯭ꯔꯣꯖꯦꯛꯁꯨ ꯀꯩꯁꯨ ꯈꯔ ꯊꯥꯏꯌꯦꯕ ꯑꯗꯨꯗꯨꯒꯤ ꯃꯥꯅ ꯀꯩꯅꯣ ꯇꯧꯕꯒꯨꯝꯕ ꯀꯩꯅꯣ ꯀꯁꯇꯃꯔ ꯁꯦꯒꯃꯦꯟꯇꯦꯁꯟꯒꯨꯝꯕ ꯀꯅꯥꯅ ꯁꯤ ꯄꯥꯝꯃꯤ ꯀꯅꯥꯅ ꯁꯤ ꯇꯧꯏ ꯃꯥꯔꯀꯦꯠ ꯑꯦꯅꯥꯂꯥꯏꯁꯤꯁ ꯇꯧꯗꯅ ꯑꯩꯈꯣꯏꯅ ꯄꯣꯠꯁꯦ ꯄꯪꯁꯥ ꯁꯥꯖꯜꯂꯒ ꯀꯩꯅꯣ ꯇꯧꯗꯕꯗꯨꯗꯤ ꯃꯤꯅ ꯄꯥꯝꯃꯣꯏꯗꯕ ꯄꯣꯠꯇꯨꯗꯤ ꯀꯩꯅꯣ ꯀꯥꯟꯅꯗꯦꯗꯅ ꯑꯗꯨꯗꯨꯅ ꯃꯥꯅ ꯂꯣꯏꯅ ꯀꯩꯅꯣ ꯇꯧꯕꯒꯤ ꯋꯥꯅꯤ ꯒ꯭ꯔꯥꯐꯤꯛ ꯗꯤꯖꯥꯏꯟꯒ ꯇꯧꯕꯗꯣ ꯑꯗꯨ ꯁꯤꯁꯦ ꯂꯣꯏꯔꯦꯅ ꯑꯩꯈꯣꯏ ꯌꯨꯅꯤꯚꯔꯁꯤꯇꯤꯗꯤ ꯎꯠꯈꯤꯕꯗꯤ ꯂꯩꯈꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯕꯤꯒꯦ ꯁꯥꯕ ꯂꯣꯏꯔꯛꯄꯒꯤꯗ ꯀꯩꯝ ꯎꯠꯄꯤꯗ꯭ꯔꯤꯕ ꯍꯧꯖꯤꯛꯁꯦ ꯎꯠꯇ꯭ꯔꯤꯕꯀꯣ ꯑꯗꯨ ꯌꯨꯅꯤꯚꯔꯁꯤꯇꯤꯅꯗꯤ ꯁꯤ ꯁꯥꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯈꯪꯕꯤꯈ꯭ꯔꯦ ꯍꯥꯏꯗꯤ ꯍꯥꯟꯅ ꯄꯩꯁా ꯊꯥꯗꯔꯛꯈ꯭रे ꯍꯥꯏꯔꯦꯗꯅ ꯁꯤꯗ ꯑꯩꯈꯣꯏ ꯁꯥꯕ ꯂꯣꯏꯔꯕ꯭ꯔꯥ ꯀꯥꯏꯅꯒ ꯍꯪꯉꯛꯄꯒꯤ ꯀꯣꯏꯁꯟꯒꯨꯝꯕ ꯑꯦꯔꯥꯏꯁ ꯇꯧꯔꯛꯄꯗꯤ ꯂꯩꯕ꯭ꯔꯥ ꯄꯨꯊꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯤ ꯄꯤꯕꯤꯔꯛꯄ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯦ ꯁꯤꯁꯤꯅ ꯈꯤꯇꯪ ꯑꯩꯈꯣꯏ ꯈꯨꯗꯣꯡꯆꯥꯗꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯀꯣꯂꯦꯖꯀꯤ ꯔꯤꯖꯣꯅ ꯑꯗꯨꯃꯥꯏꯅꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯇꯦꯂꯦꯟ ꯁꯣꯒꯨꯝꯕ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯣꯏꯅ ꯇꯧꯕ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯁ꯭ꯄꯣꯔꯠꯁ ꯌꯥꯎꯁꯪ ꯁ꯭ꯄꯣꯔꯠꯁꯀꯤ ꯇꯥꯏꯞꯇ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯁꯨ ꯀꯣꯂꯦꯖꯀꯤ ꯑꯣꯏꯅ ꯔꯤꯖꯣꯅ ꯑꯗꯨꯃꯥꯏꯅ ꯄꯥꯡꯊꯣꯛꯆꯩꯕ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯍꯟꯗꯛꯀꯤ ꯆꯍꯤ ꯏꯔꯥꯡ ꯀꯩꯀꯩ ꯂꯩꯕꯁꯤꯅꯁꯨ ꯑꯗꯨꯝ ꯈꯨꯗꯣꯡꯆꯥꯕꯁꯦ ꯐꯪꯗꯕ ꯑꯗꯣ ꯃꯃꯥꯡꯗꯗꯤ ꯑꯩꯈꯣꯏ ꯀꯣꯂꯦꯖꯀꯤ ꯄ꯭ꯔꯣꯖꯦꯛ ꯁꯥꯕꯗꯗꯤ ꯑꯇꯣꯞꯄ ꯀꯩꯀꯩ ꯁꯥꯕꯒꯤ ꯄꯣꯠꯊꯣꯛ ꯄꯨꯊꯣꯛꯈꯤꯕꯗꯤ ꯂꯩꯕꯤꯈꯤꯕ꯭ꯔꯥ ꯃꯃꯥꯡꯗꯗꯤ ꯑꯩꯈꯣꯏ ꯀꯣꯂꯦꯖꯀꯤ ꯄ꯭ꯔꯣꯖꯦꯛꯁꯤꯅ ꯑꯍꯥꯟꯕꯅꯤ ꯀꯩꯅꯣꯁꯦ UAVꯁꯤꯅ MITꯒꯤ ꯑꯣꯏꯅ ꯑꯇꯣꯞꯄ ꯃꯤꯅꯒꯗꯤ ꯁꯥꯕꯒꯤ ꯃꯐꯝꯗꯤ ꯂꯩꯈꯤꯗꯕ ꯃꯤ ꯁꯥꯕꯒꯤ ꯃꯐꯝ ꯇꯝꯃꯤꯟꯅꯕ ꯃꯤꯒꯤ ꯄ꯭ꯔꯣꯖꯦꯛꯀꯨꯝꯕ ꯁꯥꯕ ꯈꯣꯠꯄꯗꯤ ꯑꯗꯨꯗꯤ ꯂꯩꯇꯦ ꯑꯗꯨꯗꯤ ꯁꯤꯁꯤꯅ ꯅꯕꯥꯅꯤꯅ ꯍꯧꯔ ꯁꯥꯕꯁꯤꯅ ꯑꯍꯥꯟꯕ ꯑꯣꯏꯗꯣꯏꯅꯦꯕ ꯀꯩꯅꯣ ꯍꯥꯟꯅꯒꯤꯗꯤꯅꯦ ꯃꯣꯏꯒꯤꯗꯤ ꯑꯇꯣꯞꯄ ꯑꯩꯈꯣꯏ ꯀꯣꯂꯦꯖꯀꯤ ꯑꯣꯏꯅꯗꯤ ꯈꯔꯗꯤ ꯇꯧꯈꯤꯕ ꯃꯥꯜꯂꯦꯕ ꯑꯩꯈꯣꯏꯅ ꯌꯥꯝ ꯀꯟꯅ ꯈꯪꯉꯨꯗ꯭ꯔꯦꯕ ꯑꯩꯈꯣꯏꯒꯤ ꯕꯦꯁꯀꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏ ꯁꯤꯁꯦ ꯀꯩꯅꯣ ꯑꯣꯏꯗꯦ ꯁꯤꯒꯤ ꯄꯨꯡꯁꯦ ꯀꯌꯥꯃꯨꯛ ꯀꯥꯏꯊꯣꯛꯑꯦ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯀꯣꯂꯦꯖ ꯍꯜꯂꯛꯑꯒ ꯑꯗꯨꯝ ꯁꯥꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯦ ꯁꯨꯇꯤ ꯃꯇꯝꯒꯨꯝꯕꯗꯗꯤ ꯃꯇꯝ ꯀꯃꯥꯏꯅ ꯀꯥꯏꯊꯣꯛꯑꯦ ꯁꯨꯇꯤ ꯃꯇꯝ ꯑꯗꯨꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯅꯨꯡꯇꯤꯒꯤ ꯁꯥꯗ ꯌꯥꯗꯦ ꯍꯥꯏꯕꯗꯤ ꯂꯩꯇꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯁꯨ ꯃꯇꯝ ꯁꯪꯕ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯍꯣꯠꯅꯕ ꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗꯗꯤ ꯅꯕꯥꯅꯤꯅ ꯍꯧꯅꯔꯒ ꯁꯞꯄꯣꯔꯠ ꯄꯤꯅꯔꯒ ꯑꯃꯨꯛ ꯀꯩꯀꯩ ꯄꯨꯊꯣꯛꯈꯤꯒꯦ ꯍꯥꯏꯅꯗꯤ ꯋꯥꯈꯜꯗ ꯂꯩꯕꯤꯔꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯄ꯭ꯔꯣꯖꯦꯛ ꯈꯛꯇ ꯅꯠꯇꯕꯀꯣ ꯍꯥꯏꯗꯤ ꯀꯣꯂꯦꯖꯀꯤ ꯄ꯭ꯔꯣꯖꯦꯛ ꯔꯤꯁꯔꯁꯀꯤ ꯈꯛꯇꯪ ꯅꯠꯇꯕ ꯑꯇꯣꯞꯄ ꯁꯥꯏꯠꯀꯤ ꯑꯣꯏꯅ ꯄꯨꯊꯣꯛꯅꯤꯡꯕꯒꯤ ꯑꯄꯥꯝꯕꯗꯤ ꯂꯩꯕꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯦ ꯀꯩꯅꯣ ꯃꯈꯥ ꯇꯥꯕ ꯍꯧꯖꯤꯛ ꯑꯌꯥꯝꯕꯗꯤ ꯁꯤꯗꯒꯤ ꯍꯦꯟꯅ ꯈꯟꯗ꯭ꯔꯤꯕ ꯍꯥꯏꯗꯤ ꯐꯖꯅ ꯁꯥꯕꯁꯦ ꯑꯩꯈꯣꯏꯅ ꯁꯤꯗꯤ ꯑꯍꯥꯟꯕ ꯐꯤꯛꯁ ꯋꯤꯡꯅꯦꯕ ꯑꯩꯈꯣꯏꯅ ꯃꯊꯪ ꯁꯥꯒꯦ ꯈꯟꯕ ꯀꯩꯅꯣ ꯇꯧꯕꯁꯦ ꯁꯤꯒꯤꯁꯦ ꯐꯖꯅ ꯏꯚꯥꯂꯨꯑꯦꯁꯟꯁꯦ ꯂꯣꯏꯔꯒ ꯁꯤ ꯐꯖꯅ ꯄꯔꯐꯦꯛꯁꯦ ꯑꯣꯏꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯚꯤꯇꯣꯜ ꯚꯔꯇꯤꯀꯦꯜ ꯇꯦꯛ ꯑꯣꯐ ꯑꯦꯟ ꯂꯦꯟꯗꯤꯡ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯕꯗꯤ ꯗ꯭ꯔꯣꯟꯒꯤ ꯃꯑꯣꯡ ꯄꯥꯏꯈꯠꯂꯒ ꯑꯗꯨꯝ ꯀꯩꯅꯣ ꯑꯣꯏꯈꯤꯗꯣꯏꯕ ꯍꯥꯏꯗꯤ ꯃꯥꯅ ꯚꯔꯇꯤꯀꯦꯜ ꯄꯥꯏꯕꯁꯦ ꯍꯦꯂꯤꯀꯣꯞꯇꯔꯗ ꯁꯨꯃꯥꯏꯅ ꯄꯥꯏꯈꯠꯈꯤꯗꯣꯏꯅꯦꯕ ꯑꯗꯨꯒ ꯄꯥꯏꯈꯤꯕꯅ ꯑꯦꯔꯣꯄ꯭ꯂꯦꯟꯒꯤ ꯃꯑꯣꯡꯗ ꯄꯥꯏꯈꯤꯗꯣꯏꯕ ꯍꯥꯏꯗꯤ ꯖꯒꯥꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯄꯥꯏꯔꯤꯁꯦ ꯁꯥꯏꯅ ꯂꯪꯉꯒ ꯖꯒꯥ ꯑꯆꯧꯕ ꯑꯃ ꯂꯩꯇ ꯌꯥꯗꯦꯕ ꯂꯪꯐꯝꯁꯦ ꯑꯗꯨꯗꯨꯅ ꯍꯧꯖꯤꯛꯀꯤꯗꯤ ꯁꯥꯏꯃꯨꯛꯇꯪ ꯆꯥꯎꯕ ꯄ꯭ꯂꯦꯟꯒꯤ ꯕꯣꯗꯤꯗꯨꯃꯨꯛꯇꯪ ꯆꯥꯎꯕ ꯖꯒꯥ ꯑꯃꯗꯩ ꯑꯗꯨꯝ ꯄꯥꯏꯈꯠꯂꯒ ꯁꯤꯁꯦ ꯑꯩꯈꯣꯏ ꯁꯤ ꯁꯥꯔꯤꯕ ꯗ꯭ꯔꯣꯟꯁꯤ ꯁꯤꯒꯤ ꯑꯦꯔꯤꯌꯥꯁꯤꯗꯤ ꯄꯥꯏꯕ ꯌꯥꯗꯕ꯭ꯔꯥ ꯀꯃꯥꯏꯅ ꯁꯥꯏ ꯖꯒꯥꯁꯤꯗꯗꯤ ꯃꯃꯥꯡꯗ 500 ꯃꯤꯇꯔ ꯑꯗꯨꯃꯥꯏꯅ ꯀꯩꯅꯣ ꯀꯩ ꯍꯥꯏꯗꯣꯏꯅꯣ 500 ꯐꯤꯠ ꯀꯩꯅꯣꯒꯤ ꯆꯥꯡꯁꯦ
500 feet to 1000 di or kano ki sang 700 feet ki sang je sigi mamang da clearance later di koi kano je sigi sizina basa di kamaina charge to bibra kamaina to bi di lupa kyam changi lebi ji bada sigi paisa sina kamaina to bi kano biro kano je transmitter je kogi MIT ki kano do aw da ki khar le ho college nan han kano gana 33000 piri ha do aw da ki le ho kayam ki chang hoi ti sidai ji da 30 ga 30 20 ga 4 da na pi ki do gana shada semi wa pot se shada yam confidence leina ko sisina ba yarani mingonda aigi sigi pot se uthoke kaina ga khallaga piningo gumadi lebi bra ka wai tobi chemba hogi yon bagi wakhal gumadi lebi ta yon bagi di laite hogi khoina ka hadano hauji ki wena sidi yon drone gumadi di mingonda piba yon ba di am luiyeba gari no mukhar phayeba drone ji airspace ki kano ji restriction am leyeba DGCA dagi adu license loba si category adu to adu chandaba yadi hek yolu bada phaneba kano ma charan turan torokda aduna hojiki di adu gi leite koina pa koina hoji hotnari je kano mo hadi startup kano gumba ma phone to bagi asije saba loraga ko college thingat kadra isa yimbo thamdra kamaina khoi sida dum thamgadabani college thingat kadawna okay adu research ki ne di haire do moina pukhalak bagi wapam di leiri tra di kano college research haje aina haubaji haudokibadi yumda haugibnina moina mateng pangbir pai wa khatane ba paisa do okay chagi da lanai gi research hai ta lanai research ne ba college ki oina natre ba di da college na mateng pangbiyo akoye sigi potsak ani je sa ba hor podoga parents ki supportive thi kamai tawi idea akoi leidana angang jing na ketang sido ga sana bada nang adu tawnu ne angang jing singang je makhut yawi ne ka haraga yam sido ine ga chai ba leidana adumaina tawbal oibra kamai tawi isa ki parents aina ham ho ko di gari gi je khoban khang ngam me oirui adai di haba pan laga thauba yare ha do adu odai di haidi adu gum do khara changjalak padai di poche haidi man di pakhatna ngangjai ba tawning da bana ta sang na ni ne di ngam mi je paisa lai tamdina poto sajaluraga yadra di manga ta le adu pakhatna ngangjai ba man di adai di sum kaba ai tonga thauba yar padai di isa di kayam confidence ina sa kri ne ba si sem ba di confidence pura full di hai bu yar haidi 70 80 zangi da pura aga pakhat lewa jo aham da gadi yaroi drana already khara thauba yar ko dai di 85 ne ba phuna chang ki sam thauba yar ko dai di dum ma dum mating pange rang kam bo khop ma loi kana tawra ta ka ai si gai je thongdok na ra di kamai to bi di lam yam sang na chat pi ro ra lam yam sang ba je ai yam sang ba chatri aina dum ti chat ba je college si dai na MU bao sidaina takyen bao aduga aina changwa thau jin nambon muk thoromani adagi nang hangan da je adagi kasu thawdri bai hena changna thawbudo sum kadai chada sum pakat da mina de yeng badani mong se ma loi doi ne ba battery ge ne na ko adum lambi da battery ta thokre na khalo ne kamai taw ni de battery tat badi yaudri ado charge to yenga ga satli ne badum battery kai ka thoko mayam da ado ta thokre re dum samane gari thau lo gari thau hale battery ta khali battery sang ha mi gi yum da sang dum charge to battery charge lambi dum sang charge to doi ne ba ada Albert na chahi pingai da ko pingai da gi hauna khut sa je pot se sidu ga sem sa ba se yamna haina re haidana sigi matang de koi tuition chat pagi timing school chat pagi timing adagi pingai da gi semak pa timing je matam je khaido ga semak pra kamai to time adjustment je kamai na tore adu de tor taine di tau de ai de dum haidi semning kan semba haidi kano tor adu yam kan nam adu gi matam sem adu da si sem ga done adu da si sem ga done ha ba leite auga
थाइनिङैदैसु लाइकसे आइसे कनो हाइदि मिडल हाइतारे याम कनो तौबसे तादो सिगुमबदा सम तौबनिना मतमदुजु लाइकिजु अदुगी लाइकि दु पागदौनि सम तौदौनि हाइदो पाना लैते हाइदि फ्रेक हाइतारे आइना अपाम मतम दुम तौवेबा सिगी गाड़ी सेमके हाइबगी वाखलोनजे सि चही क्यामुक्तगी लेरे क्लास 10 क्लास 10 अदुगा ngaइबा चहीदो सुंगाइबा थौबे यादि हाइदना मोइदि चही टाइम 5 सुरदि बसिदे लाइसेंस को पाइदे वाखलजिदि क्लास 10 दगी सेमगा थौगे हाइबे वाखलदि लेरेबा यदि अखोइना मु अल्बर्ट की इमादा मु लाक्चगे दो अल्बर्ट से अखोइना इमा अल्बर्ट ना पिङैदगी हौना अखोइ खुदसा सेमबा हाइबगी वाखलोन से दुम लेरागा युम सेमे हाइबा मा हाइरिबको अदो इमा अल्बर्ट ना हेक पिङैदगी हौरकपदा इमादा थेंगनरकपा मागी पामजबगी लंबी जे सि कमाइना तौबिरे सेम साबगी पोचक से इमा होइना दुम हयेंग वाइ चावरगसु माना पामियो थबकसिदा दुम माइ ओनसलगा दुम पिबिनिंगे हाइनदि खदिब्रा कमाइना दैबि माइ वाखल angang oi ma je sanapor mata sanarasune dum hana sidopagi wakhana dum layeba sidoga muka mu panjanna bagi khona ju dum ngange porakpaga sidoena ma di wakhalo namda dum sidokpa jane ba pi ko class 3 4 da ge dum hore mana tawrakase adum khangde mana pamba du di dum अखोना दि दुम तहन के न दि दुम खान के बा अदो हौजि बाव द जो दुम अखोना फुल सपोर्ट ते दुम लय मान पामे सिदे अदो हौजि बाव ता इमा होय माना स्माइना ई बाइक का सारक पा दगी मखा ताना जो कोई ई रिक्शा साना बगी स्कूटर दगी साना न बगी सेम सादने लय हाय बिजो हाइबिरे को सी मता इमा होगी दुम सपोर्ट तो बिरगा लाक बिब्रा अदगी मखा ताना कोई सेन थुम की मतंग से दि कमाइना लय बिरे इमा होगी वाखन दि दुम सपोर्ट सु तौर ए तौबजे हौजि सु दुम तौगेन खल्ली बको अदैदा सेल थुम दि दुम sum awat pa imung ni na adum khara ti adum wa kanin khale mana hena ahen ba kano tu bi demand tau te ba man akhoi na ngam ga da ba khara niam ba kano se low price ku da ma adum hai ba do mangon da phiron set ke phi si ma set ke hai ba gi wa khalon di mangon da laitre mana tau ningi ba thabak si da di ma layo hai ba ji ma di adum ngale tana tau ya tana khoi na ju dum ngam na ba di honai ahen ba demand di laite mo da awang ba habidi mana saningi ba pochi yam wang ba yam leiri ba mai wakalon da da hauji hauji ki oina di ngam khiro na dum macha macha je dum tawhon ba sida di mateng pange da hen ba hen yam na di tawhon ni ko na jo re ima gi wakal da albert se hen kari oye haina di khana ima gi wakalon da kwa mana apam ba oini mo potu dum oheni mo pam ra ima gi tongana thabak tongana tawani bagi apam ba lebi ba khoi angang class 10 12 faw de khoi na tum ne khoi na apam ba di lei ba lei ra ga ju ohen ge ba gi ado haujik ti mana tongan ba wakhalam dar sakram ni na kari ohen ge di khanbirami ma oina je khoi hujikan gi parents di doctor engineer ma engineer bi di tamme ko tamma bu ju ado engineer ma oira tamma ga jo to pa line nam da mana wakhalon nam la amni na sida dum support tawgen khan aduni nang albert na so hayeng sigi computer engineering gi line se khage na lebi ba ta to pa thabak attempt tawge kai na di wakhal da lebi ba kamai ta government job kumba aina ado sidi tamme dana tambal loraga aina pam je khagi aerospace engineering je sigumba gi kano da mtech kumba tawba mtech kumba taw loraga haide yam kana ai adu government job adu phangde ade di khande ba haide ain sum pam ja ba hairaga di sigumba je sigumba gi lamda asem sawa gi mo je lambi de sum chatharaga ain khwadi pam je start up company ma hangdo ka pam ja semning ba do ado sigi hawdok pa sidi startup hawdok pa je pui sa da paisa khut khare leita di ya de sigi matang sa mama hoi di ki yau ka ta kamai na to ni startup je kan ma khoma hoi na kano to budi ka su ngam maroi khange ba o moina du cha putho bu o era roi ba ngam maroi ba adu na ji project kumba kai gum mayam yaw ba moi gi kano central ki project adu ba mayam phang na ba de kano to ro ga di थाजन बतो मगी एप्लीकेशन गुम कई मैम थाजल लेवा अदु मदगी हान तौगिने दि खले अदु युम दई पुथोपदि ओइ तोमान अदि ममा होय सुम अल्बर्ट ना सुमाइना पिङै दगी हौना मागी वाखलोन अमदा लेजरक पसे सी मखा तानसु ममा होयना दुम माना हाइरक फखुनि मक्ता पैसागी सपोर्ट से दुम adum later ga sudum ngamna bu khona ge ha lo de dum leijani ba angam ba de huji baw de khoina mana pam sida khoina puthok ngam ba gi sang de dum tawre ko
ꯑꯗꯨꯒ ꯉꯝꯗꯕꯁꯨ ꯌꯥꯝ ꯌꯥꯎꯔꯤ ꯃꯥꯅ ꯍꯥꯏꯕꯗ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯑꯩꯈꯣꯏ ꯁꯨꯝ ꯑꯦꯅꯤ ꯃꯇꯦꯡ ꯄꯥꯡꯉꯛꯄꯒꯨꯝꯕ ꯑꯗꯨꯒꯨꯝꯕꯗꯤ ꯂꯩꯕꯤꯈꯤꯕ꯭ꯔꯥ ट्रांसपोर्ट मिनिस्टर ना खासिम हो हो माना बदी 10,000 सिगी गाड़ी से चीफ मिनिस्टर ने जो कोई कनोदा कराय दनो अदुना एग्जीबिशन नो फाल होटल दा उबेरना अदु उन्दी उनगरे सर कनो ना जो चीफ मिनिस्टर ने जो स्टार्टअप थाजलो हायरम अदे स्टार्टअप पुदे को अप्लाई तौखरे को कयम कुइरे तौखिबदि कुइरे इरांग नुम तौसंगे ग्यान मेनम ता इनौ नौबगी अमुक एप्लीकेशन थाजनबगी वादी ला लाइट्री अदुगी पेंडिंग लाइग्रेबा अदुगा अखोना कईगुंबा दाव याजरगदी अदुदुना की पेंडिंग से मखा ताना मुक चथरकनी हाइबगी पाउदी फंगबिब्रा कमाइना तो केम पाउ फाउनद्री ngasibo कई हाइरक्ट्रेबा अदुगिना दाव यारगदी मा मखा ताना दुम सुम माइ पाकनबा दुम तौजे जनो नन खल कोई अल्बर्टा अरोइबदा कोइना लाक्सनिंगी जेको कोई हजिजिक से कोई गाड़ी इंजन की गाड़ी पान गाड़ी में हमसे मखोन याम थोइदना एनवायरनमेंट से पोल्यूशन से याम थोहले देगी मखोन मवाजिंग जिजु सुम नुंतिगी सुम थोगला अबनिना सुम ताबदा हेनमलकपदगी कोई से बैटरी न चेनबा अनंबना ओइना खले जिसे बैटरी की गाड़ी से अनंब थोना खलेबा सिकी मतांग से कोई गाड़ी से पार्ट से याद्रे काइना कोई हुदो ग थम्मिदना गाड़ी जिसे मी अनंबना दुम एगी गाड़ी से याद्रे ने का हारगा सेमजलसु यादबी दुम हुदो ग थम्बगी चटनबी से दुम लैरिनेबा सिगी मतांगदा अल्बर्टना करी पुखनिंगेदी गाड़ी याद्रिबा पोतो लंगथोग थम्बगी महुता कोई अल्बर्टना मखाताना कोई बैटरी हपचलगा यादबा गाड़ी में हमसे पार्ट से लो खोमजलगा बैटरी न चेललिबा सुमाइन तौरगा मोइजु अदुमाइना लेहिनिंगी अपाम फाउबिब्रा नत्रगा अल्बर्ट की मफम जिदा पुरागा अल्बर्टना खुचा हाइबनिना सेमका अदुमाइना सेमजननिंबगी अपाम लेबिब्रा करी कमाइ तोबिनिया बेसिमता सेंबदि अइना पामजे गाड़ी की हायरगदी स्वाइन खोइ रेट्रोफिटिंग होजिकी लास्ट की तो गाड़ी या दव लेरदी गाड़ी अया दवना तो गाड़ी अमनबो ओजो हाइदि थोंनद्रब गाड़ी अमनबो ओजो पुरागा इलेक्ट्रिक ऑन थोपा याम कन्ना चाइना नान ऑन थोपदि नतबा गाड़ी दो इलेक्ट्रिक ऑन थोगा याम नुमाइन थोबा याबगी मोंदा युम द पोरागा मन बजे इंजन लौथोखरगा इलेक्ट्रिक मोटर मा कनो बैटरी मा हापसनखरगा दमाइन तोबा याबगी वाखनदि ले ताइना अदुगी बैटरी से तोंगाना लेजदोनि को अदुगी हापगी बैटरी से अदो हजिक बाउबदा कोइ अल्बर्ट की मफमदा मी लाकपदी याउबिब्रा हाइदि सी सारे हाइदि खंग्रबनिना को अल्बर्ट की मनाकता इंजन योंथोगा बैटरी इलेक्ट्रिक की हपचलगा सेमनबगी खुदों मी अदुम लाकबिब्रा कमाइना तौबि लाकति लाएबको मयाम अदु तौसी अदा तौजे आई जुसी ले योंथोपियोना अदो अमदि ले यामबो अमदि लेबको मागी से तौजेना आइनाजु आइगी स्कूटर से लोना तौजेना हाइबमदि लेबा माजु गाड़ी यादबदी ओइदेने माइजु अमा तौजेना हौजिक नाइ मानु बाइक तम सेमजेना हजिकसे सिगी गाड़ी से हानाना सेमबा गाड़ी से सक्सेस ओइगेको सिगी मखाता मीगे तो पाइरकपदी लैबिद्रिबा हजिक बोमबदी लैद्रि हजिकि आइना स्कूटर अमा खोइ कनोगी छागे तइजे इसागी ओइना स्कूटर ओइना सेम खोबागी बाबागी ओइदिनेबा हान याद्र सिजनबा यादबा पोन अदु ओइना सेमजलगा अदुजो इलेक्ट्रिक स्कूटर ओइना सेमदोक्तोइनेबा अदुगा अदुगी सक्सेस ओइरबा मतुंगदा कोइ अतोपा मीगी पाइरकपगी प्लान लेबिब्रा कमाइना याम्बा हाइजे अतोपा मरी मतागुम नतबा अतोपा पब्लिक की मीजिंगदी करी मागी जे याम्बा जे लोइरगदिने अमुका माइदो दमु यारगदी अतोपगिदी दम तम तमना प्लान सक्सेस ओइर मतुंगदा मथंग पाइखलपै ममीनेबा कोरिबसे थागचरी कोइ अल्बर्टना मतुंगदा कोइ अल्बर्टना एमटेक तौरगा मखाताना सिगी लंबी से स्टार्टअप हौदोगा सुमाइना सेम साबगी लंबी से मखा चथबिनीना हाइबे पोचे सिमक्सु अखोई अल्बर्टना मतुंग तारकपदसु मथंगदा तौबा खुदिमक्तसु माइ पाकपो ओइबियोना कोइ इलिटिवी की माइकैदगिसु याइफा पाउजल पिजरी अमदि तुंगदा लाकदबा खुदिमक्तसु माइ पाकपो ओइदुना त लेबियो हैना कोइ इलिटिवी की माइकैदगी कोइ अल्बर्टा याइफा पाउजल पिजरी कोइ अल्बर्ट की ममा को उनजदुना कोइ इलेक्ट्रॉनिक बाइक से कमाइना साखिबा मदि ड्रोन यूएवी ड्रोन से मतौ करमना सारखिबा मतम क्यामुक यामना चंगना सारखिबा हाइबदो मयाम पुनसु मिदेंग तामिनख्रे मदि ड्रोन से पाइबसु मयाम पुनसु मिदेंग तामिनख्रे ममांगदसु कोइ चीफ मिनिस्टर को उनजदुना अमदि खासिम वासुमनसु ट्रांसपोर्ट मिनिस्टर नसु कोइ मतेंग पांगबिरखिबगी वाफम लेबिख्रे मखा तारकपदसु अल्बर्टना पांगथोकदरिबा थबक खुदिमक्तसु माइ पाकपो ओइबियु अमदि अखोइगी
ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇꯁꯨ ꯑꯜꯕꯔꯠꯄꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨ ꯊꯝꯖꯔꯤ ꯑꯃꯗꯤ ꯂꯩꯉꯥꯛꯅꯁꯨ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗꯨꯅ ꯑꯜꯕꯔꯠꯅ ꯃꯈꯥ ꯇꯥꯅ ꯄꯥꯡꯊꯣꯛꯀꯗꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨ ꯊꯝꯖꯔꯤ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯚꯤꯗꯤꯑꯣ ꯖꯔꯅꯦꯂꯤꯁ ꯂꯣꯌꯥꯒ ꯂꯣꯏꯅꯅ ꯄꯥꯎꯗꯝꯖꯔꯤꯕꯤ ꯁꯅꯥ ꯍꯦꯃꯥꯝ ꯏꯂꯤꯠ ꯅ꯭ꯌꯨꯁ ꯋꯥꯡꯈꯩ ꯊꯝꯕꯥꯜꯈꯣꯡ ꯑꯣꯇꯣꯅꯦꯕ ꯑꯩꯅ ꯄꯥꯏꯕ ꯅꯠꯇꯦꯕ ꯃꯇꯣꯝꯗ ꯄꯥꯏꯔꯅꯦꯕ ꯑꯩꯁꯤ ꯀꯔꯤꯝ ꯄꯥꯏꯗꯦꯕ ꯑꯗꯩꯗ ꯃꯇꯣꯝꯗ ꯁꯨꯝ ꯑꯩꯅ ꯂꯩꯕ ꯖꯒꯥꯗ ꯑꯗꯨꯝ ꯎꯪꯉꯒ ꯂꯩꯗꯣꯏꯅꯦꯕ ꯍꯥꯏꯗꯤ ꯍꯥꯟꯅ ꯁꯤꯖꯤꯟꯅꯔꯝꯃꯤꯗꯅ ꯑꯗꯨꯒ ꯅꯪ ꯃꯁꯥꯒꯤ ꯖꯒꯥꯁꯦ ꯁꯦꯠ ꯇꯧꯔ ꯊꯝꯃꯝꯗꯣꯏꯔꯥ ꯃꯥꯅ ꯄꯥꯏꯔꯤꯕ ꯑꯩꯅ ꯊꯥꯒꯠꯈꯤꯕ ꯖꯒꯥꯁꯦ ꯁꯤꯗꯩꯗ ꯎꯪꯉ ꯂꯩꯗꯣꯏꯅꯦꯕ ꯑꯗꯨꯝ ꯎꯪꯈꯤꯗꯣꯏꯅꯦꯕ ꯑꯗꯣ ꯑꯩꯅ ꯀꯃꯥꯟ ꯑꯇꯣꯞꯄ ꯑꯃ ꯄꯤꯔꯛꯈꯤꯕ ꯑꯇꯣꯞꯄ ꯖꯒꯥ ꯁꯦꯠ ꯇꯧꯕꯗꯤ ꯀꯃꯥꯏꯅ ꯑꯗꯨꯝ ꯇꯧꯕꯅꯤ ꯑꯇꯣꯞꯄ ꯖꯒꯥꯗ ꯄꯥꯏꯍꯟꯅꯤꯡꯉꯒꯗꯤ ꯎꯔꯦꯕꯀꯣ ꯑꯩꯅ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯇꯦꯂꯤꯃꯦꯇ꯭ꯔꯤ ꯌꯥꯎꯗ꯭ꯔꯦꯕ ꯄꯩꯁꯥ ꯌꯥꯝ ꯇꯥꯡꯉꯦꯕ ꯑꯗꯨꯒꯤ ꯏꯟꯁꯇ꯭ꯔꯨꯃꯦꯟ ꯑꯋꯥꯠꯄ ꯍꯥꯏꯗꯣ ꯑꯗꯨ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯍꯧꯖꯤꯛꯀꯤꯗꯣ ꯌꯥꯎꯔꯗꯤꯅꯦ ꯑꯩꯅ ꯎꯗ꯭ꯔꯒꯁꯨ ꯁꯥꯏꯗ ꯂꯩꯔꯒꯗꯤ ꯀꯤꯂꯣꯃꯤꯇꯔ ꯑꯃꯅꯤ ꯄꯥꯏꯊꯣꯛꯑꯒ ꯁꯤ ꯖꯒꯥꯁꯤꯗ ꯎꯪꯉꯒ ꯂꯩꯌꯣ ꯍꯥꯏꯕꯁꯦ ꯍꯥꯏꯅ ꯂꯣꯏꯇꯔ ꯃꯣꯠ ꯍꯥꯏꯅ ꯇꯦꯛ ꯂꯥꯎꯅ ꯅꯝꯕꯝ ꯁ꯭ꯋꯤꯆ ꯑꯃ ꯌꯥꯎꯗꯣꯏꯅꯦꯕ ꯑꯩꯅ ꯍꯥꯞꯇꯣꯏꯅꯦꯕ ꯑꯗ ꯁꯤꯗ ꯑꯗꯨꯝ ꯍꯥꯞꯇꯣꯏꯅꯦ ꯁ꯭ꯋꯤꯆꯁꯦ ꯂꯣꯏꯇꯔ ꯃꯣꯠꯁꯤꯗ ꯍꯦꯛ ꯂꯩꯕꯒꯅꯦ ꯑꯗꯨꯝ ꯍꯧꯖꯤꯛꯀꯤ ꯖꯒꯥꯗꯣ 100 ꯃꯤꯇꯔ ꯔꯦꯗꯤꯌꯁ ꯑꯩꯅ ꯄꯥꯝꯃꯤꯕ ꯔꯦꯗꯤꯌꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯂꯩꯗꯣꯏꯅꯦꯕ ꯑꯗꯨꯒ ꯃꯥꯒꯤ ꯂꯦꯟꯗꯤꯡꯁꯤꯗꯤ ꯀꯃꯥꯏꯅ ꯂꯦꯟꯗꯤꯡꯁꯦ ꯃꯦꯅꯨꯋꯦꯜ ꯑꯩꯅ ꯇꯧꯕꯅ ꯐꯩꯌꯦꯕ ꯃꯁꯥ ꯃꯇꯣꯟ ꯇꯥꯍꯜꯂꯁꯨ ꯌꯥꯏ ꯑꯩꯅ ꯇꯧꯕꯅ ꯐꯩꯌꯦꯗꯤ ꯀꯟꯇ꯭ꯔꯣꯜꯗꯣ ꯄ꯭ꯔꯤꯁꯥꯏꯁ ꯑꯣꯏꯗꯦꯕ GPS ꯁꯤꯒꯤꯁꯦ ꯌꯥꯝꯅ ꯑꯦꯀꯨꯔꯦꯠ ꯑꯣꯏꯕ GPS ꯅꯠꯇꯦꯕ ꯃꯁꯥ ꯃꯇꯣꯟꯗ ꯇꯥꯍꯜꯂꯛꯄ ꯌꯥꯏ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯑꯣꯇꯣ ꯊꯝꯈꯤꯕꯗꯣ ꯍꯥꯟꯅꯒꯤ ꯁꯦꯠ ꯇꯧꯈꯤꯕ ꯃꯐꯝꯗꯣ ꯑꯗꯨꯃꯥꯏꯅ ꯊꯝꯕ ꯑꯗꯨꯗ ꯇꯥꯔꯛꯀꯗꯣꯏꯕ ꯌꯥꯅꯤ ꯂꯦꯟꯗꯤꯡꯗꯣ ꯑꯣꯇꯣ ꯑꯃꯨꯛꯀ ꯇꯧꯔꯝꯁꯦ ꯌꯥꯕ꯭ꯔꯥ ꯌꯦꯡꯁꯦ ꯑꯣ ꯂꯦꯟꯗꯤꯡ ꯇꯧꯕ ꯑꯣꯇꯣ ꯊꯝꯕꯗꯣ ꯑꯗꯨꯝ ꯇꯥꯍꯜꯂꯛꯑꯒꯦ ꯄꯥꯏꯖꯕ ꯅꯠꯇꯕ꯭ꯔꯥ ꯂꯦꯟꯗꯤꯡ ꯑꯗꯨꯝ ꯇꯥꯍꯜꯂꯛꯑꯒꯦ ꯅꯪꯅ ꯄꯥꯏꯖꯕ ꯅꯠꯇꯦꯀꯣ ꯑꯣꯇꯣ ꯁꯤ ꯍꯧꯖꯤꯛ ꯑꯩꯅ ꯄꯥꯏ ꯁꯤ ꯃꯇꯦꯛꯇꯣ ꯂꯥꯎꯇꯪ ꯀꯣꯏꯍꯜꯂꯛꯀꯦ ꯃꯥꯂꯣꯌꯥ ꯃꯥꯂꯣꯌꯥ ꯄꯥꯏꯕꯒꯤ ꯁ꯭ꯄꯤꯠꯁꯤꯅ ꯅꯪꯒꯤ ꯑꯣꯇꯣ ꯊꯝꯈꯤꯕꯁꯦ ꯁꯤꯒꯤ
ꯃꯁꯥꯅ ꯑꯗꯨꯝ ꯁꯥꯟꯅꯖꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯁ꯭ꯄꯤꯠꯁꯤ ꯅꯪꯅ ꯁꯥꯟꯅꯖꯗꯣꯏꯔꯥ? ꯑꯣꯇꯣꯁꯦ ꯑꯩꯅ ꯁꯦꯠ ꯇꯧꯕꯗ ꯃꯥꯒꯤ ꯃꯦꯛꯁꯤꯃꯝ ꯐ꯭ꯂꯥꯏ ꯕꯥꯏ ꯋꯥꯏꯌꯔ ꯁ꯭ꯄꯤꯠ ꯑꯅ ꯂꯩꯌꯦꯕ ꯃꯦꯛꯁꯤꯃꯝ ꯃꯤꯅꯤꯃꯝ ꯐ꯭ꯂꯥꯏ ꯕꯥꯏ ꯋꯥꯏꯌꯔ ꯑꯅ ꯑꯗꯨ ꯁꯦꯠ ꯇꯧꯕꯤꯗꯣ ꯄꯥꯏꯗꯣꯏꯅꯦꯕ ꯑꯗꯣ ꯑꯩꯅ ꯍꯧꯖꯤꯛ ꯄꯥꯏꯗꯣ ꯆꯥꯎꯔꯥꯛꯄ 60 ꯀꯤꯂꯣꯃꯤꯇꯔ ꯄꯥꯔ ꯃꯇꯨꯡ ꯑꯣꯏꯔꯝꯒꯅꯦꯕ ꯅꯪꯅꯗꯤ ꯁ꯭ꯄꯤꯠꯁꯤ ꯅꯪꯅꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯁꯥꯟꯅꯔꯒ ꯇꯧꯔꯤꯅꯦꯕ ꯍꯧꯖꯤꯛꯁꯤ ꯑꯣꯏꯅꯗꯤꯀꯣ? ꯃꯦꯛꯁꯤꯃꯝꯁꯦ ꯑꯩꯅ ꯑꯗꯨꯝ ꯁꯦꯠ ꯇꯧꯋꯦꯕ ꯁꯦꯐꯇꯤ ꯑꯣꯏꯅ ꯄꯨꯡ 60 ꯀꯤꯂꯣꯃꯤꯇꯔ ꯄꯥꯔꯗꯤ ꯍꯦꯜꯍꯟꯗꯕ Lango! Ako! Okay, okay, okay. Woo!